ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯥꯃꯦꯜ ꯃꯥꯒꯤ ꯁꯟ ꯑꯃꯨꯕꯤꯗꯨ ꯁꯟꯖꯥꯕꯨꯡ ꯑꯗꯨꯗꯒꯤ ꯁꯩ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯣꯏꯒꯠꯇꯨꯅ ꯑꯁꯨꯝ ꯇꯞꯅ ꯂꯥꯛꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯁꯟ ꯑꯗꯨ ꯂꯝꯕꯤ ꯃꯄꯥꯟꯗ ꯍꯤꯡꯈꯣꯜ ꯀꯣꯏꯗꯨꯅ ꯀꯣꯕꯤ ꯍꯪꯒꯥꯝ ꯀꯌꯥ ꯊꯥꯔꯤꯕꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯍꯣꯠꯇꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯄꯥꯃꯦꯜꯁꯨ ꯁꯟ ꯑꯗꯨꯅ ꯑꯗꯨꯝꯅ ꯆꯦꯟꯈꯤꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅ ꯀꯔꯤꯁꯨ ꯁꯦꯝ ꯁꯥꯍꯧꯗꯕꯅ ꯁꯟ ꯑꯗꯨꯕꯨ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯆꯤꯡꯈꯤꯕꯅ ꯄꯥꯃꯦꯜ ꯎꯞꯇꯨꯅ ꯍꯦꯛ ꯇꯨꯁꯤꯟꯕ ꯑꯗꯨꯗ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯄꯥꯃꯦꯜ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯁꯟꯊꯤꯗ ꯑꯃꯨꯛ ꯍꯦꯛ ꯎꯞꯁꯤꯜꯂꯨꯔꯦ꯫ ꯄꯥꯃꯦꯜꯅ ꯁꯟꯊꯤꯅꯤ ꯑꯣꯒꯤꯕꯨ ꯇꯧꯏ ꯃꯅꯝꯁꯤꯗꯤ꯫ ꯄꯥꯃꯦꯜꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯁꯟꯊꯤ ꯏꯇꯩ ꯇꯩꯕ ꯃꯈꯩ ꯍꯧꯒꯠꯂꯛꯄꯗꯗꯤ ꯄꯥꯃꯦꯜ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯍꯥꯎꯗꯨ ꯃꯣꯃꯣꯟ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯂꯦꯞꯂꯒ ꯑꯃꯨꯛ ꯂꯩꯔꯝꯂꯦ꯫ ꯂꯩꯍꯥꯎ ꯅꯪ ꯏꯁꯤꯡ ꯁꯣꯛꯂꯨꯔꯤꯔꯣ? ꯑꯩꯁꯨ ꯁꯟꯊꯤꯗ ꯎꯞꯁꯤꯜꯂꯝꯃꯤꯅꯤ꯫ ꯂꯩꯍꯥꯎ ꯃꯣꯡ ꯍꯥꯗꯅ ꯇꯥ ꯄꯥꯃꯦꯜ ꯑꯍꯥꯎ ꯑꯩ ꯇꯥꯏꯌꯦ ꯂꯩꯍꯥꯎ꯫ ꯁꯟꯅ ꯃꯤꯒꯤ ꯀꯣꯕꯤ ꯍꯪꯒꯥꯝ ꯆꯥꯔꯤ꯫ ꯍꯥ ꯀꯔꯤ ꯁꯟ ꯑꯁ ꯍꯩ ꯃꯁꯤꯒꯤ ꯁꯟ ꯀꯨꯆꯨ ꯁꯦꯡꯗꯕꯤꯁꯤꯒ ꯍꯥꯛꯇꯛꯇ ꯑꯩꯁꯦ ꯆꯣꯞꯇꯅ ꯅꯨꯄꯤꯒ ꯑꯃꯠꯇ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯍꯌꯦꯡꯃꯨꯕꯤ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯎꯅꯤ ꯅꯪꯕꯣ꯫ ꯅꯪꯅ ꯆꯥꯒꯦꯁꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯊꯥꯕ ꯍꯪꯒꯥꯝ ꯄꯥꯝꯕꯤꯁꯤꯡꯗꯣ ꯂꯣꯏꯅ ꯆꯥꯒꯦꯁꯨ ꯆꯥꯎ꯫ ꯁꯤꯗꯤ ꯃꯤꯒꯤ ꯏꯪꯈꯣꯜꯅꯤꯅꯦ ꯁꯣꯏꯗꯅ ꯋꯥꯊꯣꯛꯅꯕ ꯇꯥꯔꯤ ꯃꯤ꯫ ꯃꯤꯔꯣꯜꯁꯨ ꯈꯪꯕ ꯅꯠꯇꯕ ꯁꯟ ꯑꯗꯨꯗ ꯆꯩꯗꯨꯅ ꯄꯥꯃꯦꯜ ꯂꯥꯛꯄꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯕꯥꯕꯥ ꯑꯩꯈꯣꯏ ꯁꯟ ꯑꯃꯨꯕꯤꯁꯦ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯑꯩ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯇꯥꯔꯤ꯫ ꯇꯣꯃꯥꯜꯅ ꯍꯣꯏ ꯏꯄꯥꯒꯤ ꯄꯥꯃꯦꯜ ꯁꯟ ꯌꯣꯟꯕꯒꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯉꯥꯏꯀꯣ꯫ ꯅꯃꯥꯏ ꯑꯗꯨꯅ ꯀꯔꯤꯅ ꯇꯧꯔꯛꯂꯤꯕꯗꯣ? ꯍꯣ ꯀꯔꯤ ꯑꯣꯏꯅꯤꯒꯦ? ꯄꯥꯕꯒꯤ ꯁꯟ ꯃꯥꯏꯊꯛꯄꯤꯁꯤꯅ ꯃꯊꯤ ꯐꯥꯏꯗꯣꯛꯂꯝꯂꯒ ꯍꯣꯠꯇꯅ ꯆꯦꯟꯈꯤꯕꯗꯒꯤ ꯅꯆꯥꯒꯤ ꯃꯥꯏꯁꯦ ꯁꯟꯊꯤꯗꯨꯗ ꯑꯗꯨꯝ ꯎꯞꯁꯤꯟꯈ꯭ꯔꯦ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯃꯥꯅ ꯆꯦꯛꯁꯤꯟꯖꯗ꯭ꯔꯒ ꯃꯔꯥꯜ ꯂꯩꯇꯕꯤ ꯁꯟꯕꯤ ꯑꯁꯤꯗ ꯑꯃꯨꯛ ꯇꯥꯏꯅꯗꯅꯒꯁꯨ ꯇꯧꯔꯤ꯫ ꯅꯠꯇꯦ ꯁꯟ ꯂꯧꯁꯤꯟꯕ ꯆꯠꯄꯗ ꯅꯃꯤꯠꯇꯣ ꯅꯣꯡꯊꯛꯇ ꯌꯦꯡꯂꯒ ꯆꯠꯄ꯭ꯔꯥ ꯍꯥꯏꯋꯥꯅꯦ꯫ ꯏꯆꯥꯕꯨ ꯅꯁꯥ ꯅꯎꯁꯨ ꯑꯗꯨꯛ ꯐꯔꯤꯕ ꯏꯆꯥꯅ ꯁꯟꯕꯤ ꯑꯁꯤ ꯐꯥꯎꯕ ꯍꯦꯛ ꯁꯦꯟꯅꯕ ꯉꯝꯗꯗꯅ ꯁꯟꯊꯤꯗ ꯎꯞꯁꯤꯜꯂꯦ ꯍꯥꯏꯕꯁꯤꯕꯨ ꯇꯥꯕ ꯌꯥꯔꯤꯕ ꯋꯥꯔꯣ? ꯇꯧꯔꯛꯑꯗꯧꯅꯤ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯍꯧꯅꯕꯤ ꯑꯩꯉꯣꯟꯗ ꯁꯨꯝ ꯏꯔꯥꯜ ꯄꯤꯕ ꯌꯥꯅꯕ ꯋꯥꯍꯪ ꯍꯪꯕꯁꯦ꯫ ꯑꯩꯅ ꯃꯤꯠ ꯅꯥ ꯁꯤꯡꯕꯒꯤꯅꯦ ꯁꯟꯊꯤꯗ ꯎꯞꯁꯤꯜꯂꯤꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯡ ꯉꯥꯛꯇ ꯎꯞꯁꯤꯟꯗꯅ ꯁꯟꯊꯤ ꯇꯩꯔꯤꯕ ꯅꯆꯥꯒꯤ ꯐꯠꯆꯈ꯭ꯔꯕ ꯃꯥꯏꯊꯣꯡꯁꯦ ꯄꯨꯝꯇꯣꯏ ꯇꯣꯏꯔꯒ ꯏꯀꯦ ꯉꯥꯛꯇ ꯉꯥꯏꯕ ꯁꯣꯏꯔꯣꯏ꯫ ꯍꯩ ꯌꯥꯔꯦ ꯑꯃꯨꯛꯇ ꯊꯨꯅ ꯅꯁꯥ ꯅꯎꯒꯗꯣ ꯁꯦꯡꯗꯣꯛꯂꯨꯁꯨ꯫ ꯁꯣꯏꯔꯕ ꯊꯕꯛꯁꯤꯗ ꯑꯆꯨꯝꯕꯒ ꯆꯥꯗꯅ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ꯫ ꯏꯄꯥ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ꯫ ꯇꯥꯅꯤꯡꯉꯣꯏ ꯏꯄꯥꯕꯗꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯇꯥꯅꯤꯡꯗꯣꯏꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ꯫ ꯏꯃꯥꯅ ꯁꯅꯥ ꯁꯥꯕꯤꯌꯨ ꯂꯤꯛ ꯁꯥꯕꯤꯌꯨ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯗꯤ ꯅꯣꯛꯇꯅ ꯇꯥꯅꯤ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯑꯝꯇ ꯇꯥꯅꯤꯡꯉꯣꯏꯕ꯫ ꯄꯥꯃꯦꯜ ꯁꯥꯎꯔꯤꯕꯅꯤ ꯁꯥꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯗꯨꯅ ꯃꯅꯤꯡꯂꯣꯝ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯃꯦꯜ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯇꯥꯎ ꯇꯣꯝꯕꯨꯡꯒ ꯀꯩꯊꯦꯜ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯦ ꯍꯥꯏꯗꯨꯅ ꯐꯝꯂꯤꯉꯩ ꯂꯩꯍꯥꯎꯗꯨ ꯃꯇꯥꯔꯣꯏ ꯀꯅꯥꯁꯨ ꯂꯣꯏꯅꯗꯅ ꯂꯥꯛꯂꯤꯕꯗꯨ ꯇꯣꯝꯕꯨꯡꯅ ꯍꯦꯛ ꯎꯔꯨꯏ꯫ ꯇꯣꯝꯕꯨꯡꯅ ꯑꯥꯏ ꯏꯇꯥꯎ ꯑꯥꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯈꯩ ꯃꯗꯣꯝ ꯇꯔꯛ ꯈꯣꯡꯗꯣꯏꯔꯛꯂꯤꯁꯤꯕꯨ ꯏꯇꯥꯎꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯅꯨꯆꯥꯗꯨ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ ꯑꯩꯗꯤ꯫ ꯄꯥꯃꯦꯜꯅ ꯀꯔꯣꯝꯗꯅꯣ? ꯀꯔꯤꯅꯣ ꯄꯥꯃꯦꯜ ꯃꯤ ꯂꯥꯛꯄꯕꯨ ꯃꯪ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯂꯤꯗꯨꯕꯨ ꯁꯣꯝꯗ ꯂꯝꯕꯤ ꯁꯣꯝꯗ ꯌꯦꯡꯉꯨꯅꯦ ꯄꯪꯖꯥꯎ ꯅꯪꯕꯣ꯫ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯤ ꯂꯩꯍꯥꯎꯗꯨ ꯕꯨꯠ ꯅꯠꯇꯦ ꯂꯝꯕꯤꯗ ꯂꯥꯛꯇꯧꯅꯤꯀꯣ꯫ ꯑꯩꯗꯤ ꯉꯥꯎꯔꯨꯔꯦ ꯂꯩꯍꯥꯎ ꯄꯜꯂꯛꯄꯁꯤꯗ꯫ ꯄꯟꯁꯨ ꯄꯟꯈꯤꯗꯕ ꯃꯤꯡꯁꯤꯕꯨ ꯄꯜꯂꯛꯄꯗ ꯏꯉꯥꯎ ꯉꯥꯎꯔꯦ ꯀꯥꯏ꯫ ꯌꯥꯝ ꯉꯥꯎꯅꯤꯡꯉꯗꯤ ꯉꯥꯎꯔꯣꯅꯅꯦ ꯅꯨꯡꯗꯣꯝꯁꯤꯗ ꯍꯦꯛ ꯅꯀꯣꯛꯇꯨꯗ ꯍꯟꯖꯤꯟ ꯁꯨꯔꯛꯀꯅꯤ ꯑꯔꯦꯝꯕꯗ꯫ ꯄꯥꯃꯦꯜꯅ ꯄꯨꯛꯆꯦꯜ ꯑꯃꯅꯤ ꯑꯗꯨꯝꯅ ꯅꯨꯡꯗꯣꯝꯅ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯁꯨꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯉꯥꯎꯕ ꯅꯠꯇꯦ ꯊꯋꯥꯏꯁꯦ ꯊꯥꯗꯣꯔꯤꯕꯅꯤ꯫ ꯀꯥꯟꯗꯦ ꯇꯣꯃꯣ ꯅꯪꯅ ꯈꯣꯡꯅ ꯌꯨꯝ ꯐꯥꯎꯕ ꯂꯥꯎ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯥꯏꯀꯜ ꯃꯅꯤꯡꯁꯤꯗ ꯂꯩꯍꯥꯎꯁꯦ ꯍꯥꯞꯇꯨꯅ ꯑꯃꯨꯛꯇ ꯄꯨꯒꯦ꯫ ꯇꯣꯝꯕꯨꯡꯅ ꯅꯨꯄꯤ ꯎꯕꯗ ꯃꯔꯨꯞ ꯀꯥꯎꯕꯩ ꯂꯩꯅꯥꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑ ꯃꯥꯜꯂꯤꯅꯦ꯫ ꯇꯣꯝꯕꯨꯡꯅ ꯉꯥꯡꯂꯤꯕꯗꯨꯗ ꯄꯥꯃꯦꯜ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯂꯩꯍꯥꯎꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯏꯟꯁꯤꯟꯗꯨꯅ ꯂꯩꯍꯥꯎ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯍꯩꯃꯥ ꯇꯥ ꯄꯥꯃꯦꯜ ꯀꯔꯣꯝꯗ ꯆꯠꯂꯨꯕꯅꯣ? ꯑꯩ ꯁꯨꯝ ꯊꯕꯛ ꯑꯃꯗ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯀꯔꯤ ꯊꯕꯛꯅꯣ
ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ ꯅꯨꯄꯤ ꯅꯇꯣꯝꯇ ꯂꯝꯕꯤꯁꯤꯗ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯁꯥꯏꯀꯜꯁꯤꯁꯨ ꯌꯥꯎꯔꯤꯌꯦ ꯀꯩꯅꯣ ꯇꯥ ꯄꯥꯃꯦꯜꯁꯤꯕꯨ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯐꯔꯛ ꯑꯃꯨꯛ ꯐꯤꯖꯤꯜꯂꯛꯏꯁꯤꯕꯣ ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯎꯅꯔꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯏꯇꯥꯔꯣꯏꯁꯤꯡꯗ ꯐꯥꯎꯕ ꯈꯪꯍꯜꯂꯝꯗ ꯂꯥꯛꯂꯒ ꯃꯥꯅ ꯑꯃꯨꯛ ꯊꯤꯟꯕꯤꯔꯝꯃꯒꯦ ꯍꯣꯔꯦꯟ ꯇꯥ ꯃꯥꯟꯖꯅ ꯑꯃꯨꯛ ꯑꯩꯕꯨ ꯁꯣꯏꯗꯅ ꯂꯥꯟꯅ ꯂꯧꯈꯤꯕ ꯇꯥꯔꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯀꯩꯅꯣ ꯂꯩꯍꯥꯎ ꯑꯩꯅ ꯊꯤꯟꯕꯤꯔꯝꯃꯒꯦ ꯍꯥꯏꯔꯒ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ ꯅꯠꯇꯦ ꯑꯩꯕꯨ ꯀꯤꯔꯤꯕ꯭ꯔꯣ ꯑꯩ ꯀꯩꯁꯨ ꯇꯧꯖꯔꯣꯏꯀꯣ ꯅꯕꯨꯡꯒꯤ ꯄꯨꯛꯆꯦꯜꯁꯤ ꯁꯦꯡꯕꯗꯒꯤ ꯁꯦꯡꯂꯕ ꯂꯥꯏꯖ ꯏꯁꯤꯡꯗꯒꯤ ꯍꯦꯟꯅ ꯁꯦꯡꯂꯤꯕꯅꯤ ꯋꯥꯈꯜ ꯐꯠꯇꯕꯒ ꯑꯃꯨꯛ ꯈꯜꯂ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯂꯩꯍꯥꯎ ꯄꯥꯃꯦꯜꯗ ꯑꯁꯦꯡꯕ ꯍꯦꯛ ꯍꯥꯏꯕꯁꯨ ꯏꯀꯥꯏꯒꯨꯝ ꯇꯟꯅ ꯇꯟꯅ ꯄꯥꯃꯦꯜꯒꯤ ꯁꯥꯏꯀꯜ ꯃꯅꯤꯡ ꯑꯗꯨꯗ ꯇꯣꯡꯈꯠꯂꯛꯂꯝꯃꯤ ꯄꯥꯃꯦꯜ ꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯅ ꯈꯟꯖꯩ ꯉꯁꯤꯗꯤ ꯄꯥꯃꯦꯜ ꯑꯩꯒꯤ ꯅꯤꯡꯖꯕ ꯊꯨꯡꯂꯦꯗꯅ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯂꯩꯍꯧꯁꯦ ꯑꯩꯅ ꯍꯥꯞꯇꯨꯅ ꯄꯨꯕ ꯐꯪꯖꯔꯕꯗꯤ ꯁꯤꯅꯤ ꯂꯥꯏꯕꯛ ꯐꯕ ꯄꯥꯈꯪ ꯄꯥꯃꯦꯜ ꯍꯥꯏꯔꯤꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯁꯥꯏꯀꯜ ꯃꯅꯤꯡ ꯑꯗꯨꯗ ꯂꯩꯍꯧꯕ ꯍꯥꯞꯇꯨꯅ ꯄꯨꯒꯦ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯄꯥꯃꯦꯜ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯈꯣꯡꯅꯦꯠ ꯑꯗꯨꯗ ꯅꯦꯠꯊꯕꯗ ꯁꯥꯏꯀꯜ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯂꯝꯗꯦ ꯄꯥꯃꯦꯜꯅ ꯀꯩꯅꯣ ꯂꯩꯍꯥꯎꯁꯤꯗꯤ ꯌꯥꯝ ꯂꯣꯝꯖꯥꯠꯅꯤ ꯁꯥꯏꯀꯜꯁꯤ ꯃꯆꯤ ꯐꯥꯎ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯦꯔ ꯅꯨꯄꯥꯅꯕꯨ ꯏꯌꯥ ꯍꯩ ꯉꯝꯗꯦꯅꯤ ꯁꯤꯁꯨ ꯇꯥ ꯄꯥꯃꯦꯜ ꯀꯔꯤ ꯇꯧꯔꯦ ꯂꯩꯍꯥꯎ ꯅꯪꯁꯦ ꯌꯥꯝ ꯂꯨꯝꯕ ꯃꯥꯜꯂꯦ ꯑꯩ ꯁꯥꯏꯀꯜꯁꯦ ꯃꯆꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯑꯩꯕꯨ ꯌꯥꯝ ꯂꯨꯝꯃꯦ ꯀꯥꯏꯅ ꯍꯣ ꯇꯥ ꯄꯥꯃꯦꯜꯒꯤ ꯁꯥꯏꯀꯜꯒꯤ ꯆꯦꯟꯁꯦ ꯇꯠꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕꯁꯤ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ ꯌꯥꯔꯦ ꯑꯩ ꯇꯥ ꯄꯥꯃꯦꯜꯒꯤ ꯁꯥꯏꯀꯜꯒ ꯇꯣꯡꯖꯅꯤꯡꯗ꯭ꯔꯦ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ ꯍꯥ ꯑꯁ ꯄꯥꯃꯦꯜ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯗꯀꯣ ꯍꯩꯃ ꯆꯠꯈ꯭ꯔꯦꯅꯦ ꯂꯩꯍꯥꯎꯁꯤꯁꯨ ꯅꯨꯄꯤꯅꯦ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯁꯤꯁꯨ ꯆꯠꯄꯗꯤ ꯄꯨꯔꯥ ꯁꯒꯣꯜꯅꯤꯀꯣ ꯃꯁꯤ ꯄꯨꯝꯕ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯁꯥꯏꯀꯜ ꯍꯟꯅꯨꯕꯁꯤꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯁꯥꯏꯀꯜꯁꯦ ꯑꯩꯅ ꯁꯨꯝ ꯏ ꯀꯥꯔꯛꯇꯅ ꯈꯣꯡꯕꯥꯟꯁꯤꯗꯩ ꯀꯥꯎꯊꯔꯝꯕ ꯑꯗꯨꯁꯨ ꯍꯣꯔꯦꯟ ꯄꯥꯕꯅ ꯏꯁꯧ ꯇꯧꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯥꯏꯀꯜꯁꯤ ꯑꯣꯏꯅ ꯈꯨꯄꯥꯛꯁꯤꯅ ꯑꯌꯣ ꯑꯁ ꯈꯨꯠ ꯑꯣꯏꯅ ꯅꯥꯏꯅꯦ ꯁꯤꯗꯤ ꯂꯩꯍꯥꯎꯅ ꯂꯥꯏꯁꯦ ꯂꯩꯗꯤ ꯂꯩꯕ ꯖꯥꯠꯅꯤꯀꯣ ꯇꯣꯝꯕꯨꯡꯅ ꯑꯣ ꯏꯇꯥꯎ ꯁꯥꯏꯀꯜꯗ ꯐꯨꯕꯅ ꯀꯥꯟꯅꯔꯣꯏꯌꯦ ꯑꯩ ꯈꯣꯡꯅ ꯍꯟꯖꯔꯝꯃꯒꯦ ꯏꯇꯥꯎꯗꯤ ꯁꯥꯏꯀꯜ ꯑꯃꯟꯕꯁꯤꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯒ ꯌꯨꯝ ꯐꯥꯎꯕ ꯂꯥꯛꯄꯤꯔꯣꯀꯣ ꯃꯩ ꯆꯥꯛꯂꯤꯉꯩꯗꯅꯦ ꯊꯥꯎ ꯍꯩꯖꯤꯜꯂꯛꯄ꯭ꯔꯕꯨ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯉꯁꯤ ꯁꯥꯏꯀꯜ ꯍꯟꯅꯨꯕ ꯑꯃ ꯄꯨꯔꯛꯂꯒ ꯁ꯭ꯋꯥꯏꯗ ꯑꯐꯥꯎ ꯁꯥꯕ ꯐꯪꯗ꯭ꯔꯒ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯕꯤꯔꯤꯕ ꯊꯃꯣꯏꯗꯣ ꯀꯌꯥ ꯐꯔꯝꯗꯧꯗꯤ ꯃꯥꯟꯗꯦ ꯃꯇꯣꯏꯅꯔꯦ ꯏꯇꯥꯎ ꯇꯣꯝꯕꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯤ ꯁꯥꯏꯀꯜ ꯍꯟꯅꯨꯕꯁꯦ ꯌꯨꯝ ꯐꯥꯎꯕ ꯏꯇꯥꯎꯅ ꯄꯨꯔꯣ ꯑꯩ ꯆꯠꯂꯦ ꯇꯣꯝꯕꯨꯡ ꯅꯣꯛꯇꯨꯅ ꯁꯥꯎꯔꯤꯅꯦ ꯀꯥꯏꯅ ꯂꯃꯣꯛ ꯍꯦꯛ ꯃꯥꯟꯈꯩ ꯃꯅꯥꯇꯣꯟꯒ ꯃꯆꯤꯟꯒꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯄꯥꯃꯦꯜ ꯃꯥꯅ ꯂꯩꯍꯥꯎꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯩꯍꯥꯎꯒ ꯄꯥꯃꯦꯜꯒ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯄꯥꯃꯦꯜꯗ ꯑꯌꯦꯠꯄ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯝ ꯍꯦꯛꯇ ꯑꯗꯨꯃꯛ ꯊꯣꯛꯇꯨꯅ ꯂꯩꯕ ꯑꯁꯤꯗ ꯂꯩꯍꯥꯎꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯀꯦ ꯈꯜꯂꯕꯁꯨ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯂꯝꯗꯦ ꯇꯣꯝꯕꯨꯡꯅ ꯇꯥꯎ ꯄꯥꯃꯦꯜ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯝꯇ ꯊꯤꯃꯤꯟꯅꯔꯨꯗꯕ ꯌꯥꯗ꯭ꯔꯦ ꯏꯇꯥꯎꯅ ꯂꯩꯍꯧꯕ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯥꯏꯔꯤꯉꯩꯗ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯃꯥ ꯑꯁꯣꯟꯕꯤꯗꯣ ꯁꯤꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯇꯦꯅ ꯑꯩꯁꯤꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯍꯟꯗꯨꯅ ꯑꯣꯠꯄꯗ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯂꯥꯎ ꯅꯨꯄꯤ ꯑꯝꯇ ꯊꯤꯔꯨꯁꯦ ꯄꯥꯃꯦꯜꯅ ꯁꯤꯌꯥ ꯋꯥꯔꯤꯗꯤ ꯅꯨꯡꯉꯥꯏꯔꯤ ꯅꯨꯄꯤꯁꯤꯕꯨ ꯍꯦꯛꯇ ꯐꯪꯕꯩꯒꯁꯨ ꯅꯤꯡꯂꯤ ꯃꯥꯜꯂꯦ ꯅꯨꯄꯤ ꯑꯝꯇ ꯊꯤꯔꯨꯁꯤ ꯀꯥꯏꯗꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯩ ꯐꯥꯎꯕ ꯅꯨꯄꯤ ꯃꯆꯥꯗ ꯍꯥꯏꯕ ꯉꯝꯗꯈꯩ ꯂꯩꯔꯤꯁꯤꯗ ꯅꯪ ꯈꯪꯗꯕ꯭ꯔꯣ ꯍꯣ ꯏꯇꯥꯎꯒꯤ ꯍꯥꯏꯅꯦ ꯍꯥꯏꯔꯒ ꯁꯨꯛ ꯍꯥꯏꯗꯕꯗꯨꯗꯅꯦ ꯑꯩꯅ ꯑꯣꯏꯔꯔꯣꯏ ꯑꯩꯒꯤ ꯅꯨꯄꯤ ꯊꯤꯔꯨꯔꯁꯤ ꯍꯥꯏꯔꯤꯁꯤ ꯏꯇꯥꯎꯁꯨ ꯅꯨꯄꯤ ꯐꯪꯍꯧꯗ ꯏꯇꯥꯎꯒꯤ ꯈꯜꯂꯤꯉꯩꯗ ꯑꯩꯁꯨ ꯅꯨꯄꯤ ꯐꯪꯍꯧꯗ ꯍꯌꯦꯡ ꯇꯨꯡꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯅꯨꯄꯤ ꯐꯪꯗꯕ ꯃꯔꯨꯞ ꯑꯅꯤꯅ ꯋꯥꯔꯤꯅꯒꯗꯕꯗꯨꯒꯤ ꯈꯜꯂꯒꯅꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯝꯇ ꯊꯤꯔꯨꯁꯤ ꯍꯥꯏꯔꯤꯕꯁꯦ ꯑꯁꯤꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯀꯃꯨꯛ ꯉꯥꯡꯂꯤ ꯏꯇꯥꯎ ꯇꯣꯝꯕꯒꯤ ꯅꯨꯄꯤꯗꯤ ꯑꯃꯨꯛ ꯈꯨꯜꯂꯥꯟꯗꯨꯅ ꯆꯠꯇ꯭ꯔꯕꯁꯨ ꯁ꯭ꯋꯥꯏꯗ ꯅꯛꯅ ꯂꯩꯔꯕꯁꯤꯗꯤ ꯅꯨꯄꯤ ꯊꯤꯔꯨꯁꯤ ꯀꯥꯏꯗꯅ ꯍꯥꯏꯔꯤ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯑꯣ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯑꯩꯅ ꯈꯔ ꯏꯇꯥꯎꯗꯒꯤ ꯏꯁꯛ ꯏꯇꯧ ꯐꯖꯕ ꯍꯦꯟꯕꯁꯤꯗ ꯁꯣꯏꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯅ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯃꯔꯝꯗ ꯍꯪꯂꯝꯒꯅꯤ ꯀꯅꯥꯅꯣ ꯅꯨꯄꯤꯗꯨꯕꯣ ꯋꯥꯈꯜꯒꯗꯤ ꯑꯗꯨꯝ ꯆꯥꯎꯖꯔꯤ ꯄꯣꯠꯅꯤꯀꯣ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯟꯕ ꯈꯜꯂꯨꯗꯦ ꯅꯨꯄꯤꯁꯨ ꯌꯥꯝ ꯆꯣꯞꯄꯤ ꯑꯁ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯗꯨꯝ ꯀꯣꯏꯊꯣꯛꯇꯅ ꯑꯃꯨꯛ ꯂꯩꯔꯤꯅꯤ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯣ ꯁꯠꯄꯤꯔꯣ
ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯊꯔꯣꯗꯣ ꯈꯪꯕ꯭ꯔꯣ ꯑꯗꯨꯅꯤꯗ ꯇꯩꯅꯗꯦ ꯅꯪꯗ ꯍꯜꯂꯝꯃꯒꯦ ꯍꯥꯟꯅ ꯑꯗꯨꯒ ꯑꯩ ꯅꯨꯄꯤꯒ ꯑꯃꯠꯇ ꯊꯤꯖꯔꯔꯣꯏ ꯍꯩ ꯅꯣꯏꯅꯦꯍꯦ ꯀꯔꯤꯅꯣ ꯅꯨꯄꯤ ꯍꯥꯏꯔꯛꯑꯣꯗꯥꯏꯅꯦ ꯅꯨꯄꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯨꯄꯥ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯊꯔꯣ ꯍꯥꯏꯕ ꯈꯣꯡꯎꯞ ꯈꯨꯗꯤꯡꯃꯛ ꯁꯥꯡꯕꯤꯗꯣ ꯂꯧꯗꯣꯏ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄꯅꯦ ꯂꯨ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯊꯣꯛꯂꯒ ꯂꯥꯏꯅꯤꯡꯕ ꯑꯣꯏꯅ ꯆꯠꯖꯈ꯭ꯔꯒꯦ ꯑꯗꯨꯒ ꯏꯇꯥꯎꯗꯤ ꯅꯈꯣꯏ ꯄꯥꯕꯒꯤ ꯁꯟꯕꯤ ꯑꯃꯨꯕꯤꯁꯤꯒ ꯍꯦꯛ ꯂꯨꯍꯣꯡꯉꯣ ꯐꯅꯕꯨ ꯄꯛꯆꯅꯤ ꯍꯣꯏꯁꯦ ꯑꯩꯒꯤꯅ ꯀꯣꯟꯅ ꯈꯟꯅꯔꯁꯨ ꯏꯇꯥꯎꯒꯤ ꯅꯨꯄꯤ ꯏꯆꯦ ꯊꯔꯣꯗꯣ ꯍꯥꯟꯅ ꯎꯅꯕ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯃꯦꯜ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤ ꯍꯥꯏ ꯉꯥꯏꯈꯣ ꯆꯦꯟꯈꯤꯅꯨ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯁꯤ ꯄꯥꯃꯦꯜ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯜꯂꯛꯄꯗ ꯎꯍꯧꯗ꯭ꯔꯗꯨꯅ ꯂꯩꯍꯥꯎꯗ ꯑꯃꯨꯛ ꯊꯦꯡꯖꯤꯜꯂꯨꯔꯤ ꯑꯣꯏꯃꯥ ꯁꯤꯔꯦ ꯇꯥ ꯄꯥꯃꯦꯜ ꯀꯩꯅꯣ ꯑꯁꯨꯛ ꯆꯥꯎꯕ ꯑꯩꯁꯤꯕꯨ ꯎꯗ꯭ꯔꯣ ꯄꯥꯃꯦꯜ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯑꯁ ꯑꯃꯨꯛ ꯇꯧꯔꯤꯅꯦ ꯂꯩꯍꯥꯎ ꯅꯪꯁꯤꯃ ꯇꯟꯖꯥ ꯑꯗꯨꯝ ꯆꯥꯗꯅ ꯂꯥꯛꯄꯁꯤꯕꯨ ꯀꯝꯗꯧꯕ ꯆꯥꯅꯣ ꯑꯩꯅ ꯇꯟꯖꯥ ꯆꯥꯗꯕ ꯅꯠꯇꯦ ꯇꯥ ꯄꯥꯃꯦꯜꯅ ꯃꯥꯏ ꯊꯛꯄꯒꯤꯅꯦ ꯁꯤ ꯑꯕꯣꯛꯅꯤ ꯌꯦꯟꯗꯦꯝꯁꯦ ꯊꯤꯜꯂꯨꯁꯨ ꯍꯥꯏꯅ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯑꯔꯦꯝꯕꯗ ꯁ꯭ꯋꯥꯏꯗ ꯑꯃꯨꯛꯅꯦ ꯌꯥꯃꯥꯡ ꯇꯦꯛꯂꯝꯗꯧꯔꯤ ꯑꯩ ꯆꯥꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯕꯨꯡꯅ ꯈꯪꯕ꯭ꯔꯥ ꯃꯤ ꯎꯁꯤꯗꯕꯒꯤ ꯂꯥꯏꯅ ꯋꯥꯔꯛꯄ ꯍꯥꯏꯗꯣ ꯁꯤꯅꯤ ꯆꯞꯂꯝꯃꯅꯤ ꯐꯔꯦꯗ ꯉꯁꯤꯅꯦ ꯁꯣꯏꯗꯅ ꯌꯦꯟꯗꯦꯝꯁꯤꯅ ꯀꯜꯂꯒ ꯍꯥꯠꯅꯤꯁꯦ ꯅꯣꯡꯃ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯂꯝꯗꯨꯅ ꯄꯥꯃꯦꯜꯅ ꯂꯧ ꯁꯦꯝꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯍꯥꯎꯁꯨ ꯃꯈꯣꯏ ꯈꯨꯜꯒꯤ ꯅꯨꯄꯤꯗ ꯆꯣꯞꯄ ꯉꯥꯎꯁꯤꯟꯅꯕ ꯀꯨꯟꯖꯣꯍꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯂꯩꯍꯥꯎꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯥꯃꯦꯜ ꯁꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯇꯥꯀꯨꯟꯖꯣ ꯀꯔꯤꯅꯣ ꯂꯝꯕꯤꯁꯤꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯨꯗꯥꯡꯕꯨ ꯍꯦꯛꯇ ꯄꯥꯏꯗꯨꯅ ꯆꯤꯡꯕꯁꯤꯕꯨ ꯍꯧꯅꯕ ꯊꯕꯛꯂꯣ ꯀꯨꯟꯖꯣꯅ ꯃꯁꯤꯅ ꯑꯃꯨꯛ ꯀꯔꯣꯝꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯂꯤꯕꯅꯣ ꯃꯇꯥꯡ ꯑꯣꯟꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯦꯗ ꯇꯥꯀꯨꯟꯖꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯗ꯭ꯔꯣ ꯂꯩꯍꯥꯎꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯤꯕꯗꯣ ꯊꯨꯅ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯀꯨꯟꯖꯣ ꯁꯥꯎꯅ ꯍꯣꯏ ꯄꯥꯃꯦꯜ ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯪꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈꯤꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯀꯨꯟꯖꯣ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯌꯦꯜꯂꯛꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯑꯐꯕ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏꯀꯣ ꯂꯩꯍꯥꯎꯅ ꯇꯥ ꯀꯨꯟꯖꯣ ꯁꯤ ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯣ ꯇꯥ ꯄꯥꯃꯦꯜ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯄꯥꯃꯦꯜ ꯁꯥꯎꯅ ꯐꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯀꯨꯟꯖꯣꯅ ꯑꯣꯏꯃ ꯈꯣꯡꯄꯥꯛꯅ ꯀꯧꯔꯛꯏꯅꯤ ꯀꯨꯟꯖꯣ ꯑꯩꯉꯥꯟꯗꯕꯣ ꯀꯨꯟꯖꯣ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯕꯨꯙꯨꯁꯥ ꯑꯩꯕꯨ ꯃꯤꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯕꯁꯤ ꯐꯥꯎꯕ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯅꯦ ꯅꯄꯥ ꯆꯥꯒꯦꯅ ꯌꯦꯡꯂꯤꯕ꯭ꯔꯣ ꯅꯣꯏꯕꯣ ꯅꯨꯄꯥꯁꯦ ꯐꯨꯖꯤꯜꯂꯨꯅꯦ ꯀꯨꯟꯖꯣꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯀꯨꯟꯖꯣꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯄꯥꯃꯦꯜꯕꯨ ꯐꯨꯔꯒꯦ ꯍꯥꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯏ ꯕꯣꯌꯥꯏꯅ ꯏꯌꯥ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯃꯄꯨꯗ ꯈꯣꯡꯄꯥꯛꯅꯒ ꯀꯥꯎꯁꯥꯔꯗꯅ ꯑꯃꯨꯛꯀꯁꯨ ꯀꯤꯟꯁꯤꯅ ꯊꯤꯟꯒꯗꯦꯍꯦ ꯏꯁꯀꯣ ꯈꯪꯕ꯭ꯔꯥ ꯕꯣꯌꯥꯏꯅ ꯀꯤꯟꯅ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯄꯥꯃꯦꯜ ꯁꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯕꯣꯌꯥꯏꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯛꯂꯝꯃꯤ ꯄꯥꯃꯦꯜ ꯀꯩꯅꯣ ꯍꯣꯏꯃ ꯑꯩ ꯁꯤꯔꯦ ꯑꯩ ꯃꯤꯠ ꯆꯣꯡꯊꯣꯛꯈ꯭ꯔꯦ ꯏꯌꯥ ꯌꯥꯝꯃꯥꯡꯁꯨ ꯑꯃꯨꯛ ꯇꯦꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯌꯣ ꯍꯣꯏꯃ ꯑꯩ ꯀꯟꯅ ꯄꯥꯏꯔꯦ ꯄꯥꯃꯦꯜꯅ ꯕꯣꯌꯥꯏ ꯐꯨꯔꯤꯉꯩ ꯑꯉꯧꯅ ꯑꯃꯨꯛ ꯄꯥꯃꯦꯜꯒꯤ ꯉꯛꯊꯤ ꯆꯞꯇꯨꯅ ꯆꯤꯡꯈꯠꯂꯤ ꯄꯥꯃꯦꯜꯁꯨ ꯃꯥꯒꯤ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯑꯉꯧꯕ ꯑꯃꯨꯛ ꯅꯝꯁꯤꯟꯗꯨꯅ ꯐꯨꯔꯤ ꯀꯨꯟꯖꯣꯅ ꯍꯩ ꯑꯃꯨ ꯌꯦꯡꯗꯨꯅ ꯂꯩꯅꯨꯅꯦꯍꯦ ꯁꯣꯝꯗ ꯂꯥꯎꯅꯤ ꯅꯪꯕꯣ ꯃꯈꯣꯏꯅ ꯐꯨꯅꯔꯤꯉꯩꯁꯤꯗ ꯂꯩꯍꯥꯎꯁꯦ ꯌꯨꯝ ꯌꯧꯅꯕ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯄꯨꯍꯧꯔꯁꯤ ꯂꯥꯎꯅꯦ ꯂꯩꯍꯥꯎꯅ ꯇꯥ ꯀꯨꯟꯖꯣ ꯑꯩꯒꯤ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯃꯨꯅ ꯍꯣꯏ ꯀꯔꯤ ꯅꯨꯄꯤꯅꯣ ꯄꯪꯂꯥꯎꯗ ꯂꯥꯎ ꯇꯥꯅꯤꯡꯗꯦ ꯂꯥꯎꯈ꯭ꯔꯅꯨ ꯅꯈꯣꯟꯅꯤꯅ ꯏꯌꯥꯛꯈꯩ ꯏꯌꯥꯛꯈꯩ ꯅꯥꯀꯣꯡꯒꯁꯦ ꯂꯣꯏ ꯆꯤꯛꯈꯥꯏꯕ ꯇꯥꯔꯤ ꯃꯁꯤ ꯌꯥꯝ ꯂꯥꯎꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯨ ꯍꯦ ꯑꯃꯨ ꯃꯆꯤꯟꯁꯦ ꯃꯦꯟꯁꯤꯜꯂꯨ ꯑꯃꯨꯅ ꯑꯁ ꯑꯩꯗꯤ ꯅꯨꯄꯤ ꯐꯥꯕ ꯂꯥꯛꯄꯗ ꯄꯨꯅꯕ ꯊꯧꯔꯤ ꯄꯨꯔꯛꯄ ꯀꯥꯎꯔꯦꯗꯅ ꯈꯨꯠꯁꯤꯅ ꯍꯦꯛꯇ ꯃꯆꯤꯟꯁꯦ ꯅꯝꯁꯤꯟꯒꯦ ꯐꯔꯦꯅꯦ ꯌꯥꯝ ꯂꯥꯎꯈꯣꯕ ꯉꯁꯥꯏꯅ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯥꯏꯗ꯭ꯔꯣꯕ ꯃꯈꯣꯏꯅ ꯂꯩꯍꯥꯎꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕꯗꯨ ꯎꯔꯗꯨꯅ ꯄꯥꯃꯦꯜꯅ ꯑꯃꯨꯛ ꯇꯥꯟꯅꯔꯛꯇꯨꯅ ꯑꯃꯨ ꯑꯃꯗꯤ ꯀꯨꯟꯖꯣꯕꯨ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗ ꯂꯩꯍꯥꯎꯕꯨ ꯆꯤꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ ꯊꯣꯏꯅꯨꯅ ꯑꯕꯣꯛꯀꯤ ꯂꯩꯍꯥꯎ ꯏꯁꯨ ꯀꯩꯗꯧꯔꯦ ꯂꯩꯍꯥꯎ ꯀꯞꯇꯨꯅ ꯑꯕꯣꯛ ꯑꯩꯕꯨ ꯃꯤ ꯐꯠꯇꯁꯤꯡꯅ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯏꯕꯨꯡ ꯄꯥꯃꯦꯜꯅ ꯑꯩꯕꯨ ꯀꯟꯕꯤꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯕꯤꯔꯛꯂꯤꯕꯅꯦ ꯊꯣꯏꯅꯨꯅ ꯍꯥ ꯏꯁꯨꯕꯨ ꯃꯈꯣꯏꯅ ꯐꯥꯒꯦ ꯇꯧꯔꯤꯕ ꯏꯕꯨꯡ ꯄꯥꯃꯦꯜ ꯏꯁꯨꯕꯨ ꯑꯕꯣꯛꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯁꯨꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃ ꯏꯁꯨ ꯏꯕꯦꯜꯅ ꯇꯣꯟꯁꯤꯜꯂꯕꯅꯤ ꯑꯕꯣꯛ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯂꯥꯏꯕꯛ ꯐꯕꯒꯤ ꯑꯩꯅ ꯊꯦꯡꯅꯖꯗꯨꯅ ꯏꯆꯜ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯇꯨꯡꯗꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯩꯁꯨ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯄꯥꯃꯦꯜꯅ ꯀꯨꯟꯖꯣ ꯍꯣꯏꯕꯨ ꯇꯝꯊꯤꯅ ꯐꯨꯔꯝꯕ ꯑꯣꯏꯕꯅ ꯀꯨꯟꯖꯣꯒꯤ ꯏꯃꯨꯡꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯈꯣꯝꯗꯨꯅ ꯄꯥꯃꯦꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯀꯨꯟꯖꯣꯒꯤ ꯃꯃꯥꯅ ꯍꯥꯏ ꯇꯣꯃꯥꯟ ꯑꯩꯒꯤ ꯏꯆꯥꯗꯣ ꯌꯨ ꯈꯔ ꯊꯛꯆꯔꯕꯁꯨ
ꯊꯣꯏꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯆꯨꯝꯅ ꯈꯨꯗꯥꯡ ꯀꯥꯡ ꯄꯥꯏꯔꯨꯕꯒꯤꯕꯨ ꯑꯁꯨꯛ ꯇꯝꯊꯤꯅ ꯐꯨꯕ ꯍꯧꯅꯕ꯭ꯔꯣ ꯏꯆꯥꯇꯁꯨ ꯅꯠꯇꯦ ꯏꯆꯥꯒꯤ ꯃꯃꯥꯟꯅꯕ ꯄꯨꯝꯕ ꯇꯝꯊꯤꯅ ꯅꯆꯥꯁꯤꯅ ꯐꯨꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯍꯧꯗ꯭ꯔꯤ ꯃꯌꯥꯝ ꯄꯥꯃꯦꯜ ꯑꯁꯦ ꯃꯤ ꯍꯥꯠꯀꯦ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯃꯤ ꯍꯥꯠꯄ ꯉꯝꯒꯗꯕ ꯃꯤꯗꯤ ꯈꯨꯜ ꯑꯁꯤꯗ ꯊꯝꯗꯕꯅ ꯐꯩꯀꯣ ꯇꯣꯃꯥꯜ ꯃꯤꯌꯥꯝ ꯑꯗꯨꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯩ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯥꯅ ꯁꯣꯏꯈ꯭ꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯏꯆꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯄꯥꯏꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯑꯩ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇꯅꯕ ꯏꯆꯥꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕꯒꯤ ꯇꯟꯖꯥ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯂꯕꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯇꯧꯕꯗ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏ ꯑꯁꯨꯝꯅ ꯇꯣꯃꯥꯜꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯅꯤꯡꯊꯤꯅ ꯍꯥꯏꯖꯕꯗꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕ ꯅꯆꯥꯕꯨ ꯋꯥꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯇꯣꯃꯥꯜ ꯁꯥꯎꯅ ꯃꯁꯤꯗ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯆꯥꯎꯅꯕ ꯌꯣꯛꯅꯕꯒꯤ ꯃꯍꯩꯁꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯨꯝꯕ ꯐꯠꯇꯕ ꯃꯆꯥ ꯅꯪꯅ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯕ ꯅꯠꯇ꯭ꯔꯥ ꯄꯥꯃꯦꯜꯅ ꯕꯥꯕꯥ ꯅꯆꯥꯒꯤ ꯏꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ ꯂꯥꯜꯂꯤꯕꯗꯤ ꯃꯈꯣꯏꯅꯤ ꯑꯩꯗꯤ ꯆꯨꯝꯅ ꯏꯆꯜ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕꯅꯤ ꯏꯆꯥꯅ ꯆꯨꯝꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯔꯕꯁꯨ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯆꯥꯗꯣ ꯑꯗꯨꯛ ꯊꯤꯅ ꯐꯨꯔꯨꯔꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯅꯀꯣꯛ ꯑꯗꯨꯗ ꯈꯟꯗꯕ꯭ꯔꯣ ꯁꯈꯤꯅ ꯏꯃꯥꯒꯤ ꯄꯥꯃꯦꯜ ꯏꯆꯥꯁꯦ ꯏꯃꯥꯅ ꯋꯥꯈꯜ ꯐꯅ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯣ ꯇꯣꯃꯥꯜꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯔꯤꯕ ꯑꯩꯕꯨ ꯅꯍꯥꯛ ꯊꯛ ꯑꯁꯤꯗ ꯂꯩꯈꯥ ꯇꯥꯍꯜꯂꯦꯗꯅ ꯑꯗꯨꯅ ꯅꯪ ꯌꯨꯝ ꯑꯁꯤ ꯃꯇꯝ ꯈꯔ ꯊꯥꯗꯣꯛꯇꯨꯅ ꯃꯣꯡꯄꯤ ꯈꯨꯜꯗ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯗꯕꯅꯤ ꯍꯌꯦꯡꯃꯛ ꯅꯪꯕꯨ ꯏꯄꯥꯅ ꯊꯤꯟꯒꯅꯤ ꯅꯪꯕꯨ ꯎꯔꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯆꯤꯕꯣꯟ ꯋꯥꯔꯤꯅꯕꯗ ꯑꯩ ꯇꯥꯕ ꯉꯝꯂꯣꯏꯅꯦ ꯏꯄꯥꯒꯤ ꯄꯥꯃꯦꯜ ꯃꯇꯥꯡ ꯃꯇꯝ ꯑꯃ ꯌꯦꯡꯂꯒ ꯅꯪꯕꯨ ꯑꯃꯨꯛ ꯏꯄꯥꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯑꯁꯨꯝꯅ ꯇꯣꯃꯥꯜꯅ ꯃꯆꯥꯕꯨ ꯃꯤꯌꯥꯝꯅ ꯊꯤꯅ ꯉꯥꯡꯅꯒꯅꯤ ꯈꯜꯂꯗꯨꯅ ꯆꯤꯡꯒꯤ ꯃꯇꯥꯎ ꯑꯉꯝꯒꯤ ꯃꯅꯥꯛꯇ ꯃꯆꯥꯕꯨ ꯄꯨꯔꯛꯇꯨꯅ ꯃꯇꯝ ꯈꯔ ꯂꯩꯅꯅꯕ ꯍꯥꯏꯖꯕꯗ ꯑꯉꯝꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯂꯝꯃꯤ ꯀꯣꯀꯣꯅ ꯇꯝꯒꯤ ꯏꯌꯥꯝꯄꯥ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ꯭ꯔꯅꯦ ꯄꯥꯃꯦꯜꯅ ꯄꯥꯃꯦꯜ ꯀꯧꯏ ꯀꯔꯤ ꯄꯥꯃꯦꯜ ꯍꯥꯏꯕ ꯄꯥꯃꯦꯜ ꯍꯥꯏꯕꯗꯤ ꯎ ꯑꯆꯧꯕꯁꯤꯡꯕꯨ ꯅꯠꯇ꯭ꯔꯥ ꯃꯤ ꯃꯃꯤꯡꯇꯕꯨ ꯎ ꯍꯥꯏꯅ ꯀꯧꯕꯤꯕꯗꯤ ꯀꯔꯤꯒꯤꯔꯅꯦ ꯑꯉꯝꯅ ꯍꯩ ꯀꯣꯀꯣ ꯅꯪꯕꯨ ꯅꯌꯥꯝꯕꯁꯦ ꯉꯁꯤꯗ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯏꯀꯥꯏꯕ ꯇꯥꯔꯦꯅꯦ ꯆꯤꯡꯒꯤ ꯕꯥꯕꯥ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯑꯗꯨꯅꯦ ꯏꯌꯥꯝꯕ ꯑꯩꯒꯤ ꯃꯄꯨꯛꯇ ꯋꯥ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯃꯕꯨꯛꯁꯨ ꯌꯥꯝ ꯆꯝꯄꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯣꯃꯣꯒꯤ ꯄꯥꯝꯗ ꯆꯠꯇꯨꯅ ꯈꯨꯜꯒꯤ ꯐꯖꯕ ꯌꯦꯡꯂꯨꯁꯦ ꯑꯉꯝꯅ ꯍꯣꯏꯅꯦ ꯅꯆꯤꯟ ꯅꯅꯥꯎ ꯄꯨꯟꯅ ꯉꯥꯏꯍꯥꯛ ꯀꯣꯛꯊꯣꯛꯂꯨꯔꯣ ꯑꯄꯥꯁꯨ ꯈꯨꯜꯒꯤ ꯃꯤꯐꯝ ꯑꯃꯗ ꯆꯠꯄꯤꯒꯦ ꯑꯁꯨꯝꯅ ꯀꯣꯀꯣꯒ ꯄꯥꯃꯦꯜꯒ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯄꯥꯃꯦꯜꯅ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯏꯌꯥꯝꯕ ꯑꯩꯒꯤ ꯃꯤꯡꯗꯤ ꯌꯥꯝ ꯁꯥꯡꯄꯤꯕꯅꯤ ꯑꯗꯨꯅ ꯀꯣꯀꯣ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯕꯤꯌꯨ ꯑꯩꯒꯤ ꯏꯌꯥꯝꯕꯇꯅ ꯃꯣꯃꯣ ꯍꯥꯏꯅ ꯀꯧꯕꯤꯌꯨ ꯀꯣꯀꯣ ꯑꯃꯗꯤ ꯄꯥꯃꯦꯜ ꯄꯥꯝꯂꯧ ꯌꯧꯔꯕꯗ ꯃꯣꯃꯣꯒ ꯄꯥꯃꯦꯜꯒꯁꯨ ꯊꯦꯡꯅꯔꯝꯃꯤ ꯃꯣꯃꯣꯒꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯄꯥꯃꯦꯜꯒ ꯂꯨꯅ ꯇꯤꯟꯅꯖꯔꯛꯈꯤꯕ ꯑꯣꯏꯕꯅ ꯄꯥꯃꯦꯜꯅ ꯃꯈꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯔꯅꯤ ꯍꯥꯏꯕ ꯋꯥ ꯇꯥꯕꯗ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯑꯃꯨꯛ ꯃꯌꯨꯝ ꯇꯝꯅ ꯍꯟꯃꯤꯟꯅꯔꯛꯏ ꯃꯣꯃꯣꯅ ꯇꯝꯒꯤ ꯏꯇꯥꯎ ꯉꯁꯤ ꯏꯇꯥꯎꯅ ꯊꯥꯖꯗꯅ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄꯤꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯄꯦꯟꯕꯤꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯌꯦꯟ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯏꯇꯥꯎꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ ꯍꯥꯎꯅ ꯆꯥꯄꯤꯁꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯉꯝꯒꯤ ꯅꯨꯄꯤ ꯏꯅꯨꯡꯂꯥꯒ ꯃꯆꯥꯅꯨꯄꯤ ꯅꯤꯡꯊꯔꯂꯥꯒ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯐꯤ ꯁꯥꯕ ꯆꯠꯈꯤꯕ ꯑꯗꯨꯁꯨ ꯍꯜꯂꯛꯂꯝꯃꯤ ꯄꯥꯃꯦꯜꯗꯤ ꯃꯃꯥ ꯏꯅꯨꯡꯂꯥꯒꯤ ꯃꯅꯤꯡ ꯊꯪꯗꯨꯅ ꯁꯝꯂꯥꯡ ꯅꯤꯡꯗꯨ ꯌꯩꯔꯤꯕꯤ ꯅꯤꯡꯊꯔꯂꯥꯕꯨ ꯎꯕꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯀꯣꯀꯣꯅ ꯏꯌꯥꯝꯄꯥ ꯍꯣ ꯇꯝꯒꯤ ꯏꯌꯥꯝꯄꯥ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯕꯗꯤ ꯀꯔꯤ ꯇꯧꯕ꯭ꯔꯅꯦ ꯍꯥ ꯑꯩꯕꯨꯔꯥ ꯀꯩꯁꯨ ꯇꯧꯗꯦ ꯑꯉꯝꯅ ꯍꯩ ꯃꯃꯥ ꯅꯈꯣꯏ ꯍꯜꯂꯛꯂꯕ꯭ꯔꯥ ꯇꯨ ꯌꯦꯡꯂꯨ ꯁꯤꯗ ꯐꯝꯂꯤꯕ ꯅꯨꯄꯥꯁꯤ ꯅꯇꯥ ꯁꯈꯤꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯃꯦꯜꯅꯤꯅꯦ ꯏꯅꯨꯡꯂꯥꯅ ꯏꯆꯥꯗꯤ ꯑꯁꯨꯛ ꯊꯨꯅ ꯀꯔꯤꯒꯤ ꯄꯥꯈꯪ ꯐꯥꯔꯝꯕꯅꯣ ꯑꯉꯝꯅ ꯄꯥꯃꯦꯜ ꯇꯨ ꯃꯁꯤꯅ ꯅꯆꯜ ꯅꯨꯄꯤꯅꯤ ꯃꯃꯤꯡꯅ ꯅꯤꯡꯊꯔꯂꯥ ꯍꯥꯏꯅ ꯏꯄꯥꯅ ꯀꯧꯕꯤꯕꯅꯦ ꯌꯨꯝꯁꯤꯗ ꯅꯈꯣꯏ ꯃꯔꯤ ꯄꯣꯛꯃꯤꯟꯅꯕ ꯅꯆꯤꯟ ꯏꯅꯥꯎꯒꯨꯝꯅ ꯅꯨꯡꯁꯤꯅ ꯂꯩꯒꯗꯕꯅꯤꯀꯣ ꯅꯤꯡꯊꯔꯂꯥꯅ ꯑꯄꯥ ꯑꯗꯨꯗꯤ ꯏꯄꯨꯡ ꯑꯁꯤꯕꯨ ꯇꯝꯗ ꯊꯤꯟꯕ ꯆꯠꯄꯗ ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯨꯀꯣ ꯀꯨꯏꯔꯦ
ꯃꯣꯃꯣꯒ ꯑꯄꯥꯕꯒꯅ ꯄꯨꯕꯤꯅꯤ ꯍꯥꯏꯔꯒ ꯑꯩꯕꯨ ꯑꯗꯨꯝ ꯄꯨꯗꯨꯅ ꯆꯠꯄꯤꯈꯤꯕ꯫ ꯑꯉꯝꯅ ꯍꯟꯗꯛꯇꯤ ꯏꯄꯥꯅꯤ ꯏꯆꯥꯕꯨ ꯇꯝꯗ ꯁꯣꯏꯗꯅ ꯄꯨꯕꯤꯔꯅꯤꯗ꯫ ꯍꯩ ꯃꯃꯥ, ꯍꯌꯦꯡꯗꯒꯤꯗꯤ ꯁꯦꯡꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛꯀ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯒꯗꯕꯅꯤꯀꯣ꯫ ꯏꯆꯥ ꯄꯥꯃꯦꯜꯁꯤ ꯍꯩꯅꯈꯤꯔꯣꯏ꯫ ꯏꯌꯥ, ꯑꯩꯁꯨ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯐꯖꯅ ꯈꯪꯕꯤꯀꯣ, ꯃꯈꯣꯏ ꯃꯄꯥ ꯑꯃꯨꯛ ꯇꯥꯛꯄꯤꯗ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯀꯣꯀꯣꯅ ꯏꯌꯥꯝꯕ, ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯐꯖꯗ꯭ꯔꯥ? ꯑꯩꯒꯤ ꯏꯆꯦꯒꯨꯝꯅ ꯇꯝꯄꯥꯛꯀꯤ ꯂꯩꯁꯥꯁꯤꯡꯁꯨ ꯐꯖꯕ꯭ꯔꯥ? ꯑꯩꯈꯣꯏ ꯑꯄꯥꯅꯀꯣ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯕꯨ ꯌꯥꯝ ꯄꯥꯝꯕꯤꯕꯅꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯦ ꯅꯤꯡꯊꯔꯂꯥꯒꯤ ꯃꯁꯝꯁꯦ ꯁꯨꯡꯀꯛ ꯀꯛꯍꯟꯗꯅ ꯑꯗꯨꯝ ꯊꯝꯕꯤꯕꯅꯦ꯫ ꯆꯤꯡꯃꯤ ꯅꯤꯡꯒꯣꯜ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯅꯪꯒꯤ ꯅꯆꯦ ꯅꯤꯡꯊꯔꯂꯥꯗꯤ ꯃꯩꯇꯩ ꯅꯤꯡꯒꯣꯜ ꯑꯃꯗꯒꯤ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ꯫ ꯑꯩꯒꯤ ꯏꯆꯦ ꯅꯤꯡꯊꯔꯂꯥꯗꯤ ꯈꯨꯟꯒꯤ ꯄꯥꯈꯪꯁꯤꯡꯅꯁꯨ ꯌꯥꯝ ꯄꯥꯝꯕꯅꯦ꯫ ꯏꯆꯦꯅꯗꯤ ꯃꯈꯣꯏꯕꯨ ꯁꯨꯡꯌꯥ ꯌꯥꯄꯤꯗꯦ꯫ ꯅꯤꯡꯊꯔꯂꯥꯅ ꯑꯥꯏ ꯀꯣꯀꯣ, ꯇꯝꯒꯤ ꯏꯕꯨꯡꯗ ꯀꯔꯤ ꯆꯤꯔꯣꯜ ꯇꯧꯕ꯭ꯔꯅꯦ? ꯏꯆꯦ, ꯑꯄꯥꯅ ꯃꯩꯇꯩ ꯅꯤꯡꯒꯣꯜꯒꯤ ꯐꯖꯕꯗ ꯉꯥꯎꯄꯤꯌꯦꯅꯦ꯫ ꯑꯗꯨꯅ ꯇꯝꯒꯤ ꯂꯩꯁꯥ ꯑꯃꯇ ꯑꯩꯒꯤ ꯄꯤꯌꯣ ꯍꯥꯏꯅ ꯆꯤꯔꯣꯜ ꯇꯧꯕꯅꯤꯅꯦ꯫ ꯂꯣꯛꯇ ꯂꯩꯕ ꯊꯦꯡꯒꯨ ꯃꯥꯟꯕ ꯅꯪꯕꯨꯗꯤ ꯀꯔꯝꯅ ꯃꯩꯇꯩ ꯂꯩꯁꯥꯅ ꯄꯥꯝꯕꯤꯒꯗ꯭ꯔꯅꯦ? ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯅꯤꯡꯊꯔꯂꯥꯒ ꯏꯅꯨꯡꯂꯥꯒꯅ ꯆꯥꯅ ꯊꯛꯅꯕ ꯃꯊꯦꯜ ꯀꯌꯥ ꯁꯦꯝꯂꯤ꯫ ꯅꯤꯡꯊꯔꯂꯥꯅ ꯀꯣꯟ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯔꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯩ ꯇꯤꯛꯂꯤꯕ ꯐꯨꯡꯒꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯅ ꯊꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯐꯝꯂꯤ꯫ ꯅꯤꯡꯊꯔꯂꯥ ꯃꯥꯅ ꯉꯁꯥꯏ ꯊꯥꯡꯒꯠꯈꯤꯕ ꯀꯣꯟꯗꯨ ꯀꯣꯝꯄꯥꯛ ꯃꯊꯛ ꯑꯗꯨꯗ ꯎꯞꯊꯔꯛꯄꯗꯗꯤ ꯍꯪꯒꯥꯝ ꯄꯥꯝꯕꯤ ꯄꯨꯂꯞ ꯄꯨꯂꯞ ꯐꯨꯠꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯃꯦꯜꯗꯤ ꯍꯪꯒꯥꯝ ꯄꯥꯝꯕꯤ ꯑꯆꯧꯕꯗꯨ ꯄꯨꯂꯞ ꯐꯨꯠꯂꯝꯕ ꯑꯗꯨꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯌꯥꯝꯅ ꯆꯥꯅꯕ ꯍꯧꯔꯛꯄꯗꯒꯤ ꯄꯥꯃꯦꯜꯁꯨ ꯍꯪꯒꯥꯝ ꯑꯐꯨꯠꯄ ꯑꯗꯨ ꯃꯆꯦꯠ ꯑꯃ ꯁꯦꯠꯇꯨꯅ ꯆꯥꯕ ꯍꯧꯋꯤ꯫ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯌꯥꯝꯅ ꯍꯥꯎꯔꯕ ꯃꯍꯥꯎ ꯑꯃ ꯂꯩꯔꯝꯗꯨꯅ ꯃꯥꯗꯤ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯑꯗꯨ ꯉꯥꯛꯇ ꯑꯣꯏꯅ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯟꯈ꯭ꯔꯦ꯫ ꯑꯉꯝꯒꯤ ꯃꯆꯥꯁꯤꯡꯅ ꯆꯝꯅ ꯈꯜꯂꯕꯁꯨ ꯄꯥꯃꯦꯜ ꯃꯥꯗꯤ ꯅꯤꯡꯊꯔꯂꯥꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯖꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯁꯨꯝ ꯇꯣꯏꯅ ꯂꯣꯏꯅꯔꯛꯄꯅ ꯅꯤꯡꯊꯔꯂꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯗ ꯄꯥꯃꯦꯜ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯄꯥꯃꯦꯜꯅ ꯅꯤꯡꯊꯔꯂꯥ, ꯅꯪ ꯑꯩꯕꯨ ꯅꯕꯨꯡꯃꯛꯅꯤ ꯍꯥꯏꯅ ꯇꯁꯦꯡꯅ ꯈꯟꯕ꯭ꯔꯥ? ꯈꯜꯂꯦ ꯏꯕꯨꯡ꯫ ꯏꯕꯨꯡꯗꯤ ꯅꯆꯜ ꯑꯩꯕꯨ ꯅꯆꯜꯅꯤ ꯍꯥꯏꯅ ꯈꯜꯗꯕ꯭ꯔꯣ? ꯅꯤꯡꯊꯔꯂꯥ, ꯑꯩꯁꯦ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯪꯕꯨ ꯏꯆꯜ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯣ ꯍꯥꯏꯕ ꯑꯩꯒꯤ ꯂꯝꯍꯦꯜꯂꯕ ꯊꯃꯣꯏꯁꯤꯅꯗꯤ ꯉꯝꯗ꯭ꯔꯦ꯫ ꯏꯕꯨꯡ, ꯑꯗꯨꯗꯤ ꯀꯔꯤ ꯃꯔꯝꯒꯤꯔꯅꯦ? ꯅꯤꯡꯊꯔꯂꯥ, ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯅꯤꯡꯊꯔꯂꯥ ꯉꯛꯅ ꯄꯥꯃꯦꯜꯗ ꯌꯦꯡꯗꯨꯅ ꯏꯕꯨꯡ, ꯇꯝꯄꯥꯛꯇ ꯏꯕꯨꯡꯒꯤ ꯅꯨꯡꯁꯤꯕꯤ ꯂꯩꯁꯥ ꯀꯅꯥꯁꯨ ꯂꯩꯇꯕ꯭ꯔꯅꯦ? ꯄꯥꯃꯦꯜꯅ ꯑꯗꯨꯕꯨ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯈꯤꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗꯤ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅꯗꯤ ꯑꯩ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯑꯃꯨꯛꯇꯁꯨ ꯈꯣꯡꯗꯥꯗ꯭ꯔꯤ꯫ ꯅꯤꯡꯊꯔꯂꯥ, ꯅꯪꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯍꯟꯕꯤꯌꯨꯕ꯫ ꯏꯕꯨꯡ, ꯆꯤꯡꯃꯤ ꯅꯤꯡꯒꯣꯜ ꯑꯩꯅ ꯀꯔꯝꯅ ꯇꯝꯄꯥꯛꯀꯤ ꯏꯕꯨꯡꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗ꯭ꯔꯅꯦ? ꯃꯗꯨ ꯌꯥꯔꯣꯏꯗ꯫ ꯏꯕꯨꯡꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯑꯩꯕꯨ ꯀꯩꯁꯨ ꯄꯥꯝꯕꯤꯔꯣꯏꯗ꯫ ꯅꯤꯡꯊꯔꯂꯥ, ꯑꯗꯨꯒꯤꯗꯤ ꯅꯪ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯗ ꯅꯪꯅ ꯈꯪꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯕꯨ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯏꯄꯥ ꯑꯉꯝꯒꯤ ꯃꯐꯝꯗꯒꯤ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯅꯤꯖꯍꯟꯒꯦ꯫ ꯏꯕꯨꯡ, ꯉꯝꯂꯣꯏꯗꯕ ꯋꯥꯗ ꯉꯝꯕ ꯁꯥꯗꯨꯅ ꯉꯥꯡꯕꯤꯒꯅꯨꯅꯦ꯫ ꯑꯩꯕꯨ ꯆꯤꯡꯃꯤ ꯅꯤꯡꯒꯣꯜ ꯑꯄꯪꯕꯤꯅꯦ ꯍꯥꯏꯅ ꯅꯨꯡꯁꯤ ꯂꯧꯅꯝ ꯇꯧꯕꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯈꯨꯜꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯕꯨ ꯈꯨꯟꯖꯥꯁꯤꯡꯅ ꯅꯨꯡꯅ ꯊꯥꯗꯨꯅ ꯍꯥꯠꯄꯤꯈꯤꯅꯤꯅꯦ꯫ ꯅꯤꯡꯊꯔꯂꯥ, ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯩꯅ ꯅꯪꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯣꯏꯌꯦ꯫ ꯏꯕꯨꯡ ꯄꯥꯃꯦꯜ, ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯅ ꯑꯩꯒꯤ ꯑꯄꯥꯒꯤ ꯃꯐꯝꯗꯒꯤ ꯍꯥꯟꯅ ꯑꯌꯥꯕ ꯂꯧꯕꯤꯌꯨꯅꯦ꯫ ꯑꯄꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯆꯥ ꯅꯤꯡꯊꯔꯂꯥ ꯑꯩ ꯀꯔꯝꯅ ꯏꯕꯨꯡꯕꯨ ꯅꯨꯡꯁꯤꯒꯗ꯭ꯔꯥ? ꯐꯔꯦ ꯅꯤꯡꯊꯔꯂꯥ, ꯏꯄꯥ ꯑꯉꯝꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯄꯨꯝꯕ ꯍꯥꯏꯖꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛꯄꯨ ꯏꯄꯥ ꯑꯉꯝꯅ ꯈꯪꯕꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯖꯕꯒꯤ ꯑꯌꯥꯕꯁꯨ ꯏꯐꯝꯗ ꯄꯤꯕꯤꯌꯨꯀꯣ ꯅꯤꯡꯊꯔꯂꯥ꯫ ꯊꯃꯣꯏꯅꯨꯡꯗꯒꯤ ꯏꯍꯧꯔꯛꯄ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯀꯝꯗꯧꯅꯗꯤ ꯊꯤꯡꯂꯨꯒꯅꯤ? ꯄꯥꯃꯦꯜ ꯃꯥꯒꯤ ꯊꯃꯣꯏꯅ ꯆꯤꯡꯃꯤ ꯅꯤꯡꯒꯣꯜ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯁꯤ ꯍꯦꯟꯃꯟꯈ꯭ꯔꯕꯣꯏ꯫ ꯅꯤꯡꯊꯔꯂꯥꯒꯤ ꯑꯄꯣꯛꯄ ꯑꯉꯝꯒꯤ ꯃꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯎꯗꯝꯖꯔꯤꯗꯣ꯫ ꯑꯉꯝꯅ ꯏꯆꯥ ꯄꯥꯃꯦꯜ, ꯏꯆꯥꯒꯤ ꯊꯃꯣꯏꯅꯕꯨ ꯑꯗꯨ ꯌꯧꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯕꯗꯤ ꯀꯔꯤꯒꯤ ꯑꯩꯅ ꯅꯐꯝꯗ ꯏꯆꯥ ꯅꯤꯡꯊꯔꯂꯥꯕꯨ ꯊꯥꯖꯕꯗ
ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯨꯅꯤ ꯑꯩꯅꯁꯨ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯂꯕ ꯆꯤꯡꯇꯝ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯩꯕ ꯄꯥꯝꯕꯅꯤꯅꯦ ꯑꯩꯁꯨ ꯃꯨꯟꯅ ꯈꯪꯉꯤ ꯑꯩꯒꯤ ꯇꯝꯒꯤ ꯏꯇꯥꯎꯒꯤ ꯄꯨꯛꯆ ꯁꯣꯏꯗꯅꯁꯨ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯊꯔꯂꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯕ ꯏꯅꯨꯡꯂꯥꯅ ꯏꯆꯥ ꯄꯥꯃꯦꯜ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯊꯔꯂꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯁꯤꯟꯊꯥꯟꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨꯀꯣ ꯑꯁꯨꯝꯅ ꯄꯥꯃꯦꯜꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯉꯥꯟꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕꯗꯒꯤ ꯑꯉꯝꯅꯁꯨ ꯌꯥꯕꯤꯔꯗꯨꯅ ꯅꯤꯡꯊꯔꯂꯥꯒ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯏꯕꯨꯡ ꯂꯣꯛꯇꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯁꯤ ꯏꯕꯨꯡꯅ ꯑꯩꯕꯨ ꯁꯪꯕꯤꯌꯨꯅꯦ ꯑꯍꯣꯏ ꯑꯗꯣ ꯉꯁꯤꯗꯤ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯗ ꯐꯤ ꯁꯥꯕ ꯆꯠꯂꯔꯣꯏꯗ꯭ꯔꯥ ꯍꯣꯏ ꯏꯕꯨꯡ ꯆꯠꯂꯔꯣꯏ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯗ ꯉꯁꯤ ꯈꯨꯜꯒꯤ ꯆꯥꯛꯂꯦꯟ ꯑꯃ ꯄꯥꯡꯊꯣꯛꯄꯅꯦ ꯄꯥꯃꯦꯜꯒ ꯅꯤꯡꯊꯔꯂꯥꯒ ꯂꯣꯛꯇ ꯆꯠꯂꯨꯅꯕ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯀꯣꯀꯣꯁꯨ ꯊꯦꯡꯅꯔꯝꯃꯤ ꯀꯣꯀꯣ ꯂꯣꯛꯇ ꯆꯠꯂꯨꯁꯤ ꯀꯣꯀꯣ ꯅꯣꯛꯇꯨꯅ ꯂꯩꯁꯥ ꯄꯥꯈꯪꯅ ꯋꯥꯔꯤ ꯁꯥꯕꯗ ꯌꯦꯠꯂꯕꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯁꯥꯎꯅꯤꯗ ꯑꯗꯨꯅ ꯑꯩ ꯎꯆꯦꯛ ꯀꯥꯞꯄ ꯑꯣꯏꯅ ꯆꯠꯄꯤꯒꯦ ꯏꯆꯦꯒ ꯏꯄꯥꯏꯒꯁꯨ ꯅꯨꯡꯁꯤ ꯋꯥꯔꯤ ꯄꯦꯟꯅ ꯁꯥꯕꯤꯌꯨꯅꯦ ꯏꯕꯨꯡ ꯀꯔꯤꯒꯤ ꯀꯣꯀꯣꯕꯨ ꯂꯣꯛꯇ ꯆꯠꯁꯦ ꯍꯥꯏꯅ ꯍꯧꯕ꯭ꯔꯅꯦ ꯏꯀꯥꯏꯗ꯭ꯔꯥ ꯀꯣꯀꯣꯗꯤ ꯃꯍꯧꯁꯥꯅ ꯃꯤꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯋꯥꯍꯩ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯕꯅꯦ ꯀꯣꯀꯣꯁꯦ ꯌꯥꯝ ꯆꯝꯖꯩ ꯑꯗꯨꯅ ꯌꯥꯝꯁꯨ ꯅꯨꯡꯁꯤ ꯑꯩꯗꯤ ꯏꯕꯨꯡ ꯑꯩ ꯋꯥ ꯑꯃꯇ ꯍꯪꯒꯦ ꯁꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨꯀꯣ ꯇꯝꯒꯤ ꯂꯩꯁꯥ ꯐꯖꯕ ꯃꯌꯥꯝꯕꯨ ꯄꯥꯝꯗ꯭ꯔꯒ ꯀꯔꯤꯒꯤ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯑꯩꯕꯨ ꯑꯣꯏꯅ ꯏꯕꯨꯡꯅ ꯅꯨꯡꯁꯤꯕ꯭ꯔꯅꯦ ꯑꯋꯥꯡꯕ ꯆꯤꯡꯒꯤ ꯑꯋꯥꯡꯕ ꯄꯥꯃꯦꯜ ꯊꯛꯇ ꯃꯅꯤꯡ ꯇꯝꯅ ꯂꯩꯁꯥ ꯇꯝꯂꯤꯕꯤ ꯄꯥꯝꯖꯕ ꯀꯅꯥꯒꯤ ꯃꯤꯠꯇꯥꯐꯝ ꯑꯣꯏꯔꯕꯁꯨ ꯍꯦꯛꯄꯗꯤ ꯉꯝꯗ ꯃꯇꯤꯛ ꯃꯒꯨꯟꯇꯅ ꯌꯣꯝꯂꯕ ꯎ ꯊꯝꯕꯥꯜꯒ ꯄꯥꯡꯀꯛ ꯑꯣꯏꯔꯕ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯅꯤꯡꯊꯔꯂꯥꯅꯤ ꯏꯕꯨꯡ ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯁꯨꯛ ꯁꯤꯡꯊꯥꯕꯤꯕ꯭ꯔꯅꯦ ꯂꯩꯔꯥꯡꯒꯤ ꯂꯩꯁꯛꯁꯨ ꯌꯦꯡꯗꯅ ꯑꯋꯥꯡꯕ ꯎꯊꯛꯇ ꯁꯥꯠꯄꯤ ꯎ ꯊꯝꯕꯥꯜꯗꯣ ꯏꯌꯥꯏꯗ ꯁꯥꯠꯄꯤ ꯊꯝꯕꯥꯜꯒ ꯂꯩꯁꯛ ꯂꯩꯆꯨ ꯈꯦꯠꯅꯩ ꯑꯗꯨꯅ ꯂꯩꯁꯥ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗꯤ ꯑꯀꯤꯕ ꯀꯌꯥꯁꯨ ꯐꯥꯎꯕꯤꯒꯅꯤꯀꯣ ꯅꯤꯡꯊꯔꯂꯥ ꯑꯩꯕꯨ ꯊꯥꯖꯧ ꯅꯪꯕꯨ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯑꯀꯤꯕꯁꯨ ꯄꯨꯛꯅꯤꯡꯗ ꯊꯝꯒꯅꯨ ꯏꯕꯨꯡ ꯅꯈꯣꯏ ꯇꯝꯒꯤ ꯂꯩꯁꯥꯁꯤꯡꯅ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯑꯩꯕꯨ ꯅꯣꯛꯅꯕꯤꯒꯗ꯭ꯔꯅꯦ ꯇꯝꯒꯤ ꯂꯩꯁꯥꯁꯤꯡꯅ ꯑꯩꯒꯤ ꯅꯤꯡꯊꯔꯂꯥꯕꯨ ꯅꯣꯛꯅꯕꯒꯤ ꯃꯇꯤꯛ ꯂꯩꯇꯦ ꯆꯤꯡꯒꯤ ꯂꯩꯔꯥꯡ ꯅꯪꯕꯨ ꯍꯦꯛꯇꯨꯅ ꯇꯝꯒꯤ ꯄꯥꯈꯪ ꯑꯩꯒꯤ ꯁꯨꯃꯥꯡꯗ ꯃꯀꯥ ꯐꯟꯅ ꯅꯅꯤꯡꯇꯝꯅ ꯂꯩꯁꯥ ꯇꯝꯍꯟꯒꯅꯤ ꯏꯕꯨꯡ ꯀꯔꯤꯒꯤ ꯅꯪꯁꯦ ꯑꯁꯨꯛ ꯊꯨꯅ ꯑꯩꯅ ꯅꯨꯡꯁꯤꯍꯟꯕꯅꯣ ꯍꯥꯏꯈꯤꯕ ꯋꯥꯗꯤ ꯉꯥꯛꯄꯤꯌꯨꯀꯣ ꯏꯕꯨꯡ ꯅꯪꯒꯤ ꯅꯤꯡꯊꯔꯂꯥꯕꯨ ꯈꯣꯡꯒꯨꯟ ꯇꯥꯛꯀꯤ ꯂꯩꯔꯥꯡ ꯃꯥꯒꯤ ꯄꯨꯟꯁꯤꯗꯤ ꯑꯣꯏꯍꯟꯕꯤꯒꯅꯨꯀꯣ ꯅꯤꯡꯊꯔꯂꯥꯅꯁꯨ ꯄꯥꯃꯦꯜꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯄꯥꯃꯦꯜꯅ ꯅꯤꯡꯊꯔꯂꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯈꯪꯂꯕꯗ ꯅꯤꯡꯊꯔꯂꯥꯒꯤ ꯏꯃꯨꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯤ ꯅꯤꯡꯊꯔꯂꯥ ꯑꯃꯗꯤ ꯄꯥꯃꯦꯜꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯑꯁꯤ ꯀꯅꯥꯅꯁꯨ ꯊꯥꯗꯠꯂꯨꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯕꯗ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯃꯥꯡꯗ ꯅꯤꯡꯊꯔꯂꯥ ꯑꯃꯗꯤ ꯄꯥꯃꯦꯜ ꯃꯩ ꯄꯥꯏꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛ ꯂꯧꯔꯝꯃꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯒꯤ ꯋꯥꯁꯛ ꯇꯥꯔꯕꯗ ꯈꯨꯟꯒꯤ ꯈꯨꯜꯂꯥꯛꯄꯅ ꯇꯤꯜꯂꯤꯕ ꯈꯨꯟꯖꯥ ꯄꯨꯝꯕ ꯇꯥꯅꯕ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯂꯝꯃꯤ ꯈꯨꯜꯂꯥꯛꯄꯅ ꯑꯩꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝꯁꯨ ꯇꯥꯕꯤꯌꯣ ꯏꯇꯥꯎ ꯑꯉꯝꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯅꯤꯡꯊꯔꯂꯥ ꯇꯝꯒꯤ ꯄꯥꯈꯪ ꯄꯥꯃꯦꯜꯇ ꯊꯥꯖꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅꯁꯨ ꯄꯤꯕꯤꯌꯨ ꯈꯨꯜꯂꯥꯛꯄ ꯏꯁꯥꯅꯁꯨ ꯄꯤꯖꯔꯦ ꯑꯗꯨꯒ ꯃꯃꯥꯡ ꯊꯛꯇꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕ ꯈꯨꯜ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯆꯥ ꯅꯤꯡꯊꯔꯂꯥꯕꯨ ꯄꯥꯃꯦꯜꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯤꯡꯊꯔꯂꯥꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯄꯨꯒꯦ ꯍꯥꯏꯔꯕꯗꯤ ꯇꯝꯒꯤ ꯄꯥꯈꯪ ꯄꯥꯃꯦꯜꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯂꯥꯛꯇꯨꯅ ꯈꯨꯜꯂꯥꯛꯄ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯔꯕꯒꯤ ꯇꯨꯡꯗ ꯄꯨꯒꯗꯕꯅꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅꯁꯨ ꯏꯆꯥ ꯅꯤꯡꯊꯔꯂꯥꯒꯤ ꯑꯉꯝꯕ ꯈꯨꯗꯣꯜ ꯀꯌꯥ ꯇꯝꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯥꯃꯦꯜꯒꯤ ꯁꯪꯒꯥꯏꯗ ꯏꯆꯥ ꯅꯤꯡꯊꯔꯂꯥꯕꯨ ꯂꯧꯁꯤꯟꯕꯤꯗ꯭ꯔꯕꯗꯤ ꯃꯥꯕꯨ ꯈꯨꯟꯒꯤ ꯆꯠꯅꯕꯤ ꯑꯆꯧꯕ ꯆꯩꯔꯥꯛ ꯑꯃ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯀꯥꯎꯕꯤꯒꯅꯨ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯍꯥꯎꯕꯨ ꯀꯨꯟꯖꯣꯒꯤ ꯃꯃꯥꯅ ꯃꯍꯥꯛ ꯊꯛꯇ ꯃꯆꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯦ ꯈꯜꯂꯗꯨꯅ ꯂꯩꯀꯥꯏꯗ ꯂꯩꯍꯥꯎꯒꯤ ꯑꯔꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯁꯟꯗꯣꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯅꯣꯛꯅꯕꯤꯔꯝꯃꯤ ꯂꯩꯍꯥꯎ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯅ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨ ꯇꯝꯅ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯈꯔ ꯑꯗꯨꯅ ꯎꯁꯤꯠꯇꯅ ꯍꯥꯏꯅꯩ ꯏꯟꯗꯨꯅ ꯇꯣꯝꯕꯤꯌꯦ ꯅꯣꯏꯕꯨ ꯑꯁꯤꯒꯤ ꯂꯩꯍꯥꯎ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯌꯥꯝ ꯉꯝꯃꯤ ꯍꯥꯏꯔꯤꯅꯦ ꯄꯥꯃꯦꯜꯅ ꯀꯨꯟꯖꯣꯕꯨ ꯐꯨꯈ꯭ꯔꯤꯕꯗꯨ ꯀꯨꯟꯖꯣꯗꯤ ꯀꯔꯤꯁꯨ ꯃꯔꯥ ꯂꯩꯇꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯀꯨꯟꯖꯣꯒ ꯈꯪꯅꯗꯨꯅ ꯁꯦꯜꯒꯗꯨ ꯃꯌꯥꯝ ꯍꯦꯛ ꯂꯧꯋꯦ ꯍꯥꯏꯅꯦ ꯑꯗ ꯀꯨꯟꯖꯣꯅ ꯆꯦꯜꯂꯁꯦ ꯍꯥꯏꯅ ꯍꯦꯛ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯖꯕꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯨꯕꯗ ꯊꯧꯗꯣꯛꯇꯨ ꯊꯣꯛꯈ꯭ꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯣꯝꯕꯤꯅ ꯏꯆꯦ
ꯏꯆꯦꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯁꯣꯏꯗꯅ ꯆꯨꯝꯂꯝꯒꯅꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯋꯥꯏꯔꯝ ꯆꯥꯔꯨꯅꯤ ꯍꯥꯏꯒꯦ ꯇꯧꯔꯝꯅꯤ ꯏꯪ ꯇꯞꯄꯤꯒ ꯁꯥꯔꯗꯅ ꯌꯥꯝ ꯉꯝꯂꯝꯒꯗꯕ ꯁꯛꯇꯥꯅꯤ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯑꯩꯒꯤꯁꯦ ꯂꯩꯍꯥꯎꯒꯤ ꯃꯤꯆꯪ ꯆꯪꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯀꯨꯟꯖꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯃꯃꯥ ꯑꯗꯨꯁꯨ ꯃꯤ ꯎꯁꯤꯠꯇꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯋꯥꯐꯝꯁꯦ ꯀꯌꯥ ꯊꯥꯖꯕ ꯉꯝꯗꯦꯀꯣ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯑꯩꯁꯨ ꯀꯌꯥ ꯊꯥꯖꯗꯦ ꯂꯩꯍꯥꯎꯁꯦ ꯃꯤꯗ ꯀꯩꯁꯨ ꯂꯥꯟꯖꯕ ꯀꯥꯏꯖꯕ ꯑꯉꯥꯡ ꯅꯠꯇꯦ ꯅꯈꯣꯏꯁꯨꯅꯦ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕꯁꯨ ꯀꯩꯁꯨ ꯐꯔꯣꯏꯀꯣ ꯇꯣꯝꯕꯤꯅ ꯍꯣꯏ ꯏꯆꯦ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯕ ꯍꯧꯅꯗꯤꯌꯦ ꯇꯧꯕꯗꯨꯅꯕꯨ ꯇꯧꯋꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯏꯪ ꯇꯞꯁꯤꯟꯅꯔꯒ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ ꯑꯣꯏꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯥꯒꯗꯣ ꯑꯃꯨꯛ ꯏꯔꯥꯡ ꯇꯧꯔꯒ ꯐꯥꯕꯤꯈꯤꯗ꯭ꯔꯅ ꯏꯄꯥ ꯍꯦꯛ ꯄꯥꯈꯠꯂꯤ ꯑꯩꯒꯤ ꯅꯨꯄꯥꯅꯒ ꯅꯨꯄꯤ ꯐꯖꯕꯤ ꯑꯃꯠꯇ ꯎꯕ ꯌꯥꯗꯕꯅꯤ ꯂꯩꯍꯥꯎ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯃꯥꯁꯨ ꯇꯥꯔꯝꯃꯤ ꯑꯗꯨꯅ ꯃꯌꯨꯝ ꯌꯧꯔꯒ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤ ꯏꯃꯥ ꯕꯥꯕꯥ ꯅꯆꯥꯏꯒꯤ ꯑꯋꯥꯕꯁꯦ ꯅꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯤꯕ꯭ꯔꯣ ꯃꯃꯥꯡ ꯊꯛꯀꯤ ꯃꯄꯣꯛꯇ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯈ꯭ꯔꯕꯒꯦ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯅꯨꯡꯉꯥꯏꯕ ꯃꯆꯤꯟ ꯑꯃ ꯐꯥꯎꯕ ꯇꯝꯕꯤꯔꯝꯗ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯑꯃ ꯑꯣꯏꯍꯟꯕꯤꯔꯝꯂꯤꯕꯁꯤꯕꯨ ꯊꯣꯏꯅꯨꯁꯨ ꯃꯁꯨꯅ ꯑꯁꯨꯝꯅ ꯇꯣꯏꯅ ꯀꯞꯇꯨꯅ ꯂꯩꯕ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯁꯨ ꯂꯩꯍꯥꯎꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯇꯣꯃꯥꯜꯕꯨ ꯑꯃꯨꯛꯇꯪ ꯎꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯊꯣꯏꯅꯨ ꯇꯣꯃꯥꯜꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜ ꯑꯩꯒꯤ ꯏꯁꯨ ꯂꯩꯍꯥꯎ ꯑꯁꯤ ꯃꯃꯥ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯕꯣꯛ ꯑꯁꯣꯟꯕꯤ ꯑꯩꯅ ꯏꯁꯨ ꯑꯁꯤꯕꯨ ꯆꯥꯎꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯨꯕꯨ ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯦ ꯏꯁꯨꯅ ꯂꯥꯟꯗꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯑꯁꯣꯟꯕꯤ ꯃꯕꯣꯛ ꯑꯩꯅꯗꯤ ꯀꯔꯤꯕꯨ ꯇꯧꯔꯨꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯇꯣꯃꯥꯜ ꯑꯩꯒꯤ ꯏꯁꯨ ꯂꯩꯍꯥꯎꯕꯨ ꯅꯈꯣꯏꯒꯤ ꯅꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯣ ꯏꯟꯗꯣꯟ ꯅꯪꯒꯤ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯧ ꯍꯥꯏꯔꯕꯁꯨ ꯏꯁꯨꯒꯤꯗꯃꯛ ꯍꯥꯏꯖꯔꯒꯦ ꯑꯩꯁꯨ ꯏꯁꯨꯕꯨ ꯅꯈꯣꯏꯒꯤ ꯅꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯇꯣꯃꯥꯜꯅ ꯏꯟꯗꯣꯟ ꯅꯠꯇꯦꯁꯤ ꯑꯁꯨꯝꯅ ꯇꯧꯕꯤꯒꯅꯨ ꯑꯩꯁꯨ ꯏꯇꯥꯎ ꯊꯣꯏꯕꯒꯤ ꯆꯥꯟꯅꯖꯕ ꯃꯔꯨꯞꯅꯤ ꯏꯅꯦꯒꯤ ꯏꯆꯥꯒꯨꯝꯕꯅꯤ ꯀꯔꯤꯒꯤ ꯏꯅꯦꯅ ꯑꯩꯒꯤ ꯈꯣꯡꯁꯣꯛꯅ ꯈꯨꯔꯨꯝꯒꯗꯧꯔꯤꯕꯅꯣ ꯁꯈꯤꯅ ꯏꯟꯗꯣꯟ ꯀꯔꯤꯒꯤ ꯏꯟꯗꯣꯟꯅ ꯊꯋꯥꯏ ꯋꯥꯕꯤꯔꯤꯕꯅꯣ ꯑꯩꯁꯨ ꯏꯕꯨꯡꯉꯣ ꯇꯣꯝꯕꯨꯡꯅ ꯇꯝꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯄꯥꯃꯦꯜꯅ ꯂꯩꯍꯥꯎꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯈꯪꯂꯦ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯃꯄꯥꯒ ꯑꯩꯒꯁꯨ ꯂꯩꯍꯥꯎꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯂꯤꯕꯅꯤ ꯑꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯏꯟꯗꯣꯟꯅ ꯎꯁꯤꯠꯃꯟꯗꯦ ꯍꯥꯏꯅ ꯈꯟꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯐꯝꯁꯦ ꯍꯦꯛ ꯍꯧꯗꯣꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯏꯟꯗꯣꯟꯅ ꯂꯥꯛꯄꯅ ꯑꯗꯨꯝ ꯍꯥꯜꯂꯤ ꯇꯣꯃꯥꯜꯅ ꯏꯟꯗꯣꯟ ꯁꯨꯝꯗꯧꯔꯁꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯃꯌꯨꯝ ꯍꯥꯏꯕꯗꯨ ꯊꯣꯛꯂꯕꯅꯤ나 ꯃꯥꯡꯒꯣꯟ ꯀꯥꯖꯔꯛꯂꯒꯦ ꯑꯗꯨꯒ ꯑꯊꯨꯕꯗ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯂꯨꯍꯣꯡꯊꯣꯛꯄꯤꯅꯕ ꯇꯧꯔꯁꯦ ꯀꯩꯗꯧꯔꯨꯅꯤ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤ ꯑꯁꯤꯅ ꯊꯋꯥꯏ ꯋꯥꯅ ꯂꯩꯅꯒꯗꯕꯒꯤ ꯁꯔꯨꯛ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯅ ꯂꯨꯍꯣꯡꯗꯨꯅ ꯑꯃꯠꯇ ꯑꯣꯏꯔꯕꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯎꯔꯤꯕ ꯑꯁꯤꯁꯨ ꯀꯣꯛꯂꯒꯅꯤ ꯁꯈꯤꯅ ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯁꯣꯏꯗꯅ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯩꯗꯤ ꯈꯟꯖꯩ ꯏꯟꯗꯣꯟ ꯑꯩꯈꯣꯏꯁꯨ ꯏꯆꯥꯅ ꯂꯥꯞꯅ ꯂꯩꯈꯤꯕꯁꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯉꯥꯡ ꯃꯁꯦꯜ ꯍꯥꯟꯅꯅ ꯃꯁꯥ ꯌꯥꯅꯗꯨꯅ ꯃꯔꯤ ꯂꯩꯅꯖꯔꯝꯕ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯑꯗꯨ ꯐꯕ ꯑꯗꯨꯁꯨ ꯅꯠꯇꯕꯅꯤꯅ ꯏꯆꯥꯗꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯐꯠꯇꯅ ꯉꯥꯡꯅꯕ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯒꯤ ꯈꯨꯟꯅꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯇꯝ ꯈꯔ ꯆꯠꯍꯟꯈꯤꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯕ ꯋꯥꯐꯝꯁꯤ ꯏꯆꯥꯅ ꯇꯥꯔꯕꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯔꯥꯎꯖꯔꯅꯤ ꯏꯕꯨꯡꯉꯣ ꯇꯣꯝꯕꯨꯡꯅ ꯇꯝꯕꯗ ꯑꯩꯒꯤ ꯏꯆꯥ ꯄꯥꯃꯦꯜꯅ ꯂꯩꯍꯥꯎꯕꯨ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯩ ꯍꯥꯏꯅꯁꯨ ꯇꯝꯃꯤ ꯊꯣꯏꯅꯨꯅ ꯏꯟꯗꯣꯟꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯁꯦ ꯑꯗꯨꯗꯤ ꯏꯟꯗꯣꯟꯁꯨ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦꯀꯣ ꯑꯁꯨꯝꯅ ꯇꯣꯃꯥꯜꯒ ꯁꯈꯤꯒꯅ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯁꯨ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯆꯥ ꯄꯥꯃꯦꯜꯕꯨ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯔꯝꯃꯤ ꯂꯨꯁꯥꯅ ꯏꯇꯥ ꯅꯤꯡꯊꯔꯂꯥ ꯅꯪꯗꯤ ꯈꯨꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯇꯝꯒꯤ ꯏꯕꯨꯡ ꯄꯥꯃꯦꯜꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯣꯡꯃꯗꯤ ꯆꯠꯈꯤꯅꯤꯀꯣ ꯅꯤꯡꯊꯔꯂꯥꯅ ꯂꯨꯁꯥ ꯈꯨꯜꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯏꯕꯨꯡ ꯄꯥꯃꯦꯜ ꯄꯨꯗꯨꯅ ꯑꯩꯁꯨ ꯇꯣꯏꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯄꯤꯅꯤꯗ ꯑꯃꯥꯒ ꯑꯄꯥꯒ ꯎꯗ꯭ꯔꯕꯗꯤ ꯑꯩ ꯀꯔꯝꯅ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝꯗ ꯋꯥꯈꯜ ꯏꯪꯅ ꯂꯩꯁꯤꯔꯅꯤ ꯑꯣ ꯌꯥꯔꯦ ꯈꯪꯖꯔꯦ
ꯌꯨꯝꯗ ꯈꯨꯂꯥꯟꯗꯨꯅ ꯂꯥꯛꯄ ꯇꯝꯒꯤ ꯄꯥꯈꯪꯗ ꯂꯣꯟꯅ ꯅꯨꯡꯁꯤꯂꯧꯅꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥ ꯑꯩꯈꯣꯏꯗꯒ ꯍꯥꯏꯕꯤꯕ ꯅꯠꯇꯦꯀꯣ ꯏꯇꯥꯂꯨꯁꯥ ꯏꯕꯨꯡ ꯄꯥꯃꯦꯜꯕꯨ ꯀꯔꯝꯅ ꯅꯨꯡꯁꯤꯈꯤꯕꯅꯣ ꯍꯥꯏꯕ ꯏꯁꯥ ꯐꯥꯎꯕ ꯈꯪꯗꯕꯅꯤ ꯑꯗꯨꯝ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯕꯤꯕꯅꯤ ꯀꯔꯤꯒꯤ ꯑꯁꯨꯛ ꯃꯥꯕꯨ ꯑꯩꯅ ꯅꯨꯡꯁꯤꯍꯟꯕꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯌꯨꯝꯗꯅ ꯑꯉꯝꯅ ꯄꯥꯒꯤ ꯄꯥꯃꯦꯜ ꯈꯨꯜꯒꯤ ꯃꯃꯥꯡꯗ ꯋꯥꯁꯛ ꯂꯧꯈ꯭ꯔꯕꯅꯤꯅ ꯀꯨꯏꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯀꯣꯀꯣꯒ ꯄꯥꯃꯦꯜ ꯅꯪꯒ ꯄꯨꯟꯅ ꯆꯠꯇꯨꯅ ꯑꯩꯒꯤ ꯏꯇꯥꯎꯇꯣꯃꯥꯜꯗ ꯋꯥꯔꯤ ꯁꯥꯕꯤꯗꯨꯅ ꯏꯆꯥ ꯅꯤꯡꯊꯔꯂꯥꯕꯨ ꯂꯧꯕ ꯂꯥꯛꯄꯤꯅꯕ ꯈꯔ ꯍꯥꯏꯕꯤꯌꯨꯅꯦ ꯄꯥꯃꯦꯜꯅ ꯍꯣꯏ ꯄꯥ ꯃꯣꯃꯣ ꯑꯩꯈꯣꯏꯅꯤ ꯆꯠꯇꯨꯅ ꯑꯩꯒꯤ ꯑꯍꯟꯁꯤꯡꯕꯨ ꯑꯩ ꯂꯧꯖꯔꯨꯔꯒꯦ ꯃꯣꯃꯣꯅ ꯏꯄꯥ ꯇꯝꯄꯥꯛꯇ ꯆꯠꯇ꯭ꯔꯤꯉꯩ ꯈꯨꯜꯒꯤ ꯄꯥꯈꯪꯁꯤꯡꯒ ꯄꯨꯟꯗꯨꯅ ꯎ ꯌꯥꯟꯕ ꯍꯥꯟꯅ ꯆꯠꯄꯤꯔꯝꯒꯦꯀꯣ ꯑꯩꯈꯣꯏꯅ ꯇꯝꯗ ꯀꯨꯝꯈ꯭ꯔꯤꯉꯩ ꯏꯆꯜꯒꯤ ꯃꯄꯣꯠ ꯁꯦꯝꯕ ꯂꯣꯏꯕꯤꯔꯝꯅꯕ ꯍꯣꯏ ꯍꯣꯏ ꯀꯣꯀꯣꯒ ꯅꯈꯣꯏ ꯑꯅꯤ ꯇꯥꯟꯅꯗꯨꯅ ꯍꯦꯛ ꯐꯅꯕ ꯁꯤꯜꯂꯣ ꯏꯇꯥꯎ ꯄꯥꯃꯦꯜ ꯅꯪꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯂꯒ ꯑꯩꯒꯤ ꯏꯆꯟꯕꯨ ꯄꯨꯗꯨꯅ ꯆꯠꯄꯒꯤ ꯑꯩꯅ ꯅꯈꯣꯏ ꯈꯨꯟꯗ ꯂꯥꯛꯄꯗ ꯑꯩꯒꯤ ꯂꯩꯁꯥ ꯑꯃꯕꯨꯁꯨ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ ꯑꯉꯝꯅ ꯑꯥꯏ ꯃꯣꯃꯣ ꯃꯇꯥꯡ ꯆꯥꯗꯅ ꯀꯔꯤꯒꯤ ꯐꯥꯒꯤ ꯇꯧꯕ꯭ꯔꯅꯦ ꯁꯣꯝꯗꯅ ꯂꯩꯍꯥꯎꯒ ꯈꯪꯅꯕ ꯂꯨꯆꯤꯡꯗꯨ ꯂꯩꯍꯥꯎꯒ ꯎꯅꯔꯝꯃꯤ ꯂꯨꯆꯤꯡꯅ ꯂꯩꯍꯥꯎ ꯅꯪꯕꯨ ꯄꯥꯃꯦꯜꯗ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯇꯁꯦꯡꯅ ꯆꯨꯝꯂꯕ꯭ꯔꯥ ꯇꯥ ꯂꯨꯆꯤꯡ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯑꯩꯁꯨ ꯍꯥꯟꯅ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯈꯪꯍꯜꯂꯝꯗ ꯑꯕꯣꯛꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯌꯥꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯣ ꯁꯤꯗꯅ ꯑꯩꯅ ꯀꯞꯅꯤꯡꯉꯤꯁꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯕꯨ ꯃꯁꯥ ꯈꯪꯗꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯅꯠꯇꯦ ꯀꯩꯅꯥ ꯃꯁꯥ ꯈꯪꯗ꯭ꯔꯕꯁꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯆꯨꯝꯂꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯆꯨꯝꯃꯦ ꯇꯥ ꯂꯨꯆꯤꯡ ꯍꯥ ꯀꯔꯤ ꯆꯨꯝꯃꯦꯕ ꯍꯣꯏ ꯃꯥ ꯍꯣ ꯕꯥꯖꯤ ꯑꯩꯅ ꯅꯍꯥꯟꯅ ꯃꯤꯔꯝꯗ ꯍꯩꯁꯨ ꯍꯩꯔꯔꯣꯏꯗꯕ ꯃꯍꯩꯁꯦ ꯇꯝꯕ ꯆꯠꯂꯣꯏꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗ ꯅꯈꯣꯏꯅ ꯇꯥꯕꯤꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯏꯇꯨꯃꯤꯅ ꯃꯨꯟꯈꯤꯕꯒꯤ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯆꯥꯛꯂꯝꯃꯣꯏꯀꯣ ꯇꯥ ꯂꯨꯆꯤꯡ ꯁꯤ ꯑꯗꯨꯝꯅ ꯀꯞꯀꯅꯨ ꯇꯥ ꯂꯨꯆꯤꯡꯅ ꯑꯁꯨꯝꯅ ꯀꯞꯄꯁꯦ ꯑꯩꯁꯨ ꯀꯞꯅꯤꯡꯉꯛꯑꯦ ꯂꯩꯍꯥꯎ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤ ꯃꯣꯏꯅ ꯑꯩꯕꯨ ꯃꯍꯩ ꯇꯝꯍꯟꯅꯤꯡꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯃꯤꯔꯝꯗ ꯃꯍꯩ ꯇꯝꯕ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯞꯂꯤꯕꯁꯦ ꯀꯞꯂꯝꯃꯣꯏꯀꯣ ꯇꯥ ꯂꯨꯆꯤꯡ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯂꯝꯕꯅꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯁꯤ ꯑꯩꯁꯨ ꯇꯥ ꯂꯨꯆꯤꯡ ꯅꯠꯇꯕ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯒꯦ ꯍꯥꯏꯅꯗꯤ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇ ꯑꯩ ꯍꯣꯠꯅꯔꯤ ꯑꯩꯕꯨ ꯂꯩꯍꯥꯎ ꯅꯪꯅ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯑꯣꯏꯈꯤꯕꯗꯣ ꯀꯝꯗꯧꯅ ꯌꯦꯡꯗꯨꯅ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯅꯣꯏꯒꯤ ꯅꯕꯨꯛ ꯁꯤꯌꯨ ꯌꯥꯗꯕꯤꯗꯨꯁꯨ ꯃꯁꯨ ꯅꯨꯄꯤꯒ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯖꯔꯤꯕ ꯑꯩꯉꯣꯟꯗ ꯃꯁꯨ ꯅꯨꯄꯤꯁꯦ ꯄꯨꯈ꯭ꯔꯣ ꯍꯥꯏꯅ ꯁꯤꯟꯅꯒꯦ ꯈꯟꯗꯈꯩ ꯁꯨꯞꯅꯇꯒꯤ ꯅꯣꯡꯃꯈꯛ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯅꯨꯄꯥꯗꯨꯗ ꯅꯪꯕꯨ ꯊꯥꯖꯔꯤꯕ ꯐꯔꯣꯏ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯨꯁꯨ ꯑꯩꯕꯨ ꯃꯤ ꯈꯔ ꯅꯦꯛꯂꯒ ꯅꯪꯕꯨ ꯐꯍꯜꯂꯒ ꯑꯃꯨꯛ ꯅꯈꯣꯏ ꯑꯃꯨꯛꯇ ꯁꯤꯟꯅꯁꯤꯔ ꯈꯪꯗꯦꯅꯦ ꯅꯪꯕꯨ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯊꯥꯖꯔꯛꯅꯕ ꯂꯩꯍꯥꯎ ꯅꯨꯡꯉꯥꯏꯇꯅ ꯂꯨꯆꯤꯡꯕꯨ ꯋꯥꯔꯧꯅ ꯇꯥ ꯂꯨꯆꯤꯡ ꯑꯩꯁꯤꯕꯨ ꯃꯃꯜ ꯂꯩꯇꯕꯤ ꯑꯃꯒꯨꯝꯅ ꯇꯥ ꯂꯨꯆꯤꯡꯅꯁꯨ ꯈꯜꯂꯕ ꯅꯠꯇ꯭ꯔꯥ ꯀꯔꯤꯅꯣ ꯂꯩꯍꯥꯎ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯈꯥꯡꯂꯤꯕ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯅꯪꯅ ꯏꯔꯥꯜ ꯄꯤꯁꯤꯜꯂꯛꯂꯤꯕꯁꯦ ꯅꯠꯇꯦ ꯑꯩꯕꯨ ꯀꯔꯤ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯈ꯭ꯔꯒꯦ ꯇꯥ ꯂꯨꯆꯤꯡ ꯑꯩꯁꯦ ꯂꯨꯛꯃꯥꯏꯗ ꯌꯣꯟꯕ ꯂꯥꯏꯐꯗꯕꯤ ꯅꯠꯇꯦ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯈꯤꯕꯁꯨ ꯂꯩꯇꯦ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯅ ꯑꯩꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯈꯤꯕꯅꯤ ꯑꯩꯒꯤ ꯏꯇꯧ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯑꯕꯣꯛꯅꯁꯨ ꯂꯨꯍꯣꯡꯕꯁꯦ ꯁꯤꯟꯈꯤꯕꯅꯤ ꯑꯁꯨꯛ ꯑꯋꯥꯕ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯑꯩꯕꯨ ꯇꯥ ꯂꯨꯆꯤꯡꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯟꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯔꯦꯀꯣ ꯐꯔꯦ ꯇꯥ ꯂꯨꯆꯤꯡ ꯑꯩ ꯆꯠꯂꯒꯦ ꯂꯨꯆꯤꯡ ꯂꯩꯍꯥꯎꯒꯤ ꯃꯈꯨꯠ ꯐꯠ ꯐꯥꯔꯗꯨꯅ ꯂꯩꯍꯥꯎ ꯁꯤ ꯅꯪ ꯁꯥꯎꯈꯤꯅꯨ ꯑꯩ ꯁꯨꯝ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕꯅ ꯑꯍꯦꯟꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯈ꯭ꯔ ꯃꯥꯜꯂꯤ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯥ ꯀꯩꯁꯨ ꯂꯩꯇꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯂꯥꯟꯅ ꯂꯧꯔꯕꯁꯨ ꯑꯩꯅ ꯅꯐꯝꯗ ꯆꯤꯡꯅꯕ ꯃꯆꯦꯠ ꯑꯃꯗ ꯐꯥꯎꯕ ꯂꯩꯇꯦ ꯑꯩꯕꯨ ꯊꯥꯖꯧ ꯇꯥ ꯂꯨꯆꯤꯡ ꯑꯩꯒꯤ ꯈꯨꯠꯁꯦ ꯊꯥꯗꯣꯛꯄꯤꯌꯨ ꯑꯎꯕ ꯀꯅꯥꯅ ꯎꯔꯒ ꯑꯩꯕꯨ ꯁꯣꯏꯗꯅ ꯑꯃꯨꯛ ꯅꯣꯛꯅꯒꯅꯤ ꯂꯩꯍꯥꯎ ꯅꯪ ꯇꯁꯦꯡꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕ ꯉꯝꯂꯗ꯭ꯔꯥ ꯑꯩꯗꯤ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯃꯤꯔꯥꯏꯕ ꯉꯝꯂꯣꯏ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯁꯥꯒꯠꯆꯔꯛꯈꯤꯕ ꯑꯩꯒꯤ ꯃꯪꯂꯥꯟꯁꯦ ꯀꯩꯁꯨ ꯂꯩꯇꯕ ꯊꯧꯗꯣꯛ ꯑꯃꯅ ꯀꯥꯏꯍꯟꯕꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯅꯪꯕꯨ ꯉꯁꯤꯃꯛ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯅꯪ ꯍꯧꯖꯤꯛ ꯀꯅꯥꯒꯤꯁꯨ ꯑꯣꯏꯗ꯭ꯔꯦ ꯅꯪꯗꯤ ꯑꯩꯇꯒꯤ ꯑꯣꯏꯒꯅꯤ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤꯁꯨ ꯑꯣꯏꯈꯤꯕ ꯌꯥꯔꯣꯏ ꯐꯅ ꯃꯤꯌꯥꯝꯅ ꯇꯤꯟꯁꯤꯠꯅꯕꯝ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ ꯄꯥꯊꯤ ꯀꯣꯝꯊꯤꯗ ꯍꯧꯕ ꯊꯔꯣ ꯊꯝꯕꯥꯜꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯃꯍꯩ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯄꯥꯝꯖꯅ ꯀꯠꯅꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯋꯥꯡꯕ ꯄꯥꯃꯦꯜ ꯐꯩꯔꯥꯊꯛꯇ ꯁꯥꯠꯄꯤ ꯑꯩꯒꯤ ꯂꯩꯍꯥꯎꯕꯅ ꯏꯈꯨꯠꯅ ꯍꯦꯛꯇꯨꯅ ꯑꯩꯒꯤ ꯅꯥꯞꯄꯗ ꯆꯤꯟꯕ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯇꯥ ꯂꯨꯆꯤꯡ
ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯂꯩꯔꯥꯡ ꯂꯩꯁꯛ ꯐꯖꯔꯕꯁꯨ ꯀꯕꯣꯛ ꯀꯪꯕ ꯄꯥꯜꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯄꯨ ꯃꯥꯒꯤ ꯈꯨꯌꯥ ꯌꯧꯒꯦ ꯐꯪꯗꯕꯅꯤ ꯇꯥꯍꯂꯨꯆꯤꯡꯅ ꯄꯥꯏꯔꯤꯕ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯊꯥꯗꯣꯛꯄꯤꯌꯨ ꯇꯥꯍꯂꯨꯆꯤꯡꯒꯤꯅꯤ ꯈꯟꯅ ꯂꯩꯁꯥ ꯇꯝꯖꯈꯤꯕ ꯂꯩꯍꯥꯎ ꯉꯁꯤꯗꯤ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝꯗ ꯀꯅꯥꯒꯨꯝꯕꯒꯤ ꯁꯝꯖꯤꯒꯤ ꯂꯩꯇꯦꯡ ꯁꯦꯝꯈ꯭ꯔꯦ ꯂꯩꯍꯥꯎ ꯂꯨꯆꯤꯡ ꯊꯥꯗꯣꯛꯂꯔꯣꯏ ꯈꯟꯅ ꯆꯦꯠꯅ ꯄꯥꯏꯔꯝꯕ ꯂꯩꯍꯥꯎꯒꯤ ꯈꯨꯗꯥꯡ ꯇꯞꯅ ꯊꯥꯗꯣꯔꯛꯏ ꯂꯩꯍꯥꯎꯁꯨ ꯂꯨꯆꯤꯡꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯀꯞꯇꯨꯅ ꯆꯦꯟꯈꯤ ꯂꯨꯆꯤꯡ ꯈꯨꯗ ꯀꯨꯟꯊꯗꯨꯅ ꯇꯁꯦꯡꯅ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯦ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯦ ꯄꯤꯔꯝꯗꯨꯅ ꯅꯪꯗꯤ ꯆꯠꯈ꯭ꯔꯦꯗꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯤꯗꯤ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯂꯥꯛꯂꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯃꯨꯠꯄ ꯉꯝꯂꯣꯏ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯏꯃꯤꯠꯁꯤꯅ ꯎꯅꯗꯦ ꯑꯗꯨꯃꯛ ꯂꯥꯞꯈ꯭ꯔꯅꯤꯀꯣ ꯑꯗꯨꯕꯨ ꯅꯪ ꯑꯩ ꯂꯥꯞꯅꯔꯕꯁꯨ ꯂꯥꯏꯕꯛ ꯐꯕꯤꯗꯤ ꯅꯪ ꯁꯣꯏꯗꯅ ꯑꯣꯏꯌꯨꯀꯣ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯕꯣꯔ ꯄꯤꯔꯕꯅꯤ ꯃꯁꯤ ꯅꯠꯇꯅ ꯑꯩꯅ ꯅꯐꯝꯗ ꯇꯝꯖꯅꯤꯡꯉꯥꯏ ꯈꯨꯗꯣꯜ ꯑꯃꯠꯇꯁꯨ ꯏꯐꯝꯗ ꯂꯩꯇꯦ ꯂꯩꯍꯥꯎ ꯂꯩꯈꯣꯡ ꯁꯦꯟꯅꯖꯕ ꯉꯝꯍꯧꯗꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯑꯗꯨꯃꯛ ꯊꯃꯣꯏ ꯈꯨꯗꯨꯝ ꯁꯨꯗꯨꯅ ꯆꯥꯛꯅ ꯂꯦꯜꯂꯒꯦꯀꯣ ꯂꯨꯆꯤꯡ ꯊꯦꯝꯕꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯕꯗ ꯄꯦꯟꯅ ꯃꯗꯣꯝ ꯀꯞꯆꯩ ꯀꯞꯄ ꯌꯥꯕ ꯀꯞꯂꯕꯒꯤꯗꯣ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯕ ꯋꯥꯈꯜꯒꯤ ꯄꯣꯊꯥꯐꯝ ꯊꯤꯔꯛꯄꯗ ꯌꯨ ꯇꯞꯇꯥꯕ ꯃꯈꯩ ꯊꯛꯆꯤꯟꯗꯨꯅ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯂꯨꯆꯤꯡ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯊꯤꯟꯗꯨꯅ ꯃꯥ ꯍꯣꯏ ꯃꯥ ꯅꯨꯡꯁꯤꯕꯤ ꯅꯆꯥ ꯂꯛꯑꯦ ꯍꯣ ꯑꯩꯒꯤ ꯄꯥꯕ ꯄꯨꯛ ꯐꯕ ꯅꯆꯥ ꯂꯨꯆꯤꯡ ꯍꯜꯂꯛꯑꯦ ꯃꯦꯝꯆꯥꯅ ꯃꯈꯣꯏ ꯃꯄꯥ ꯀꯅꯥꯅꯣ ꯑꯁꯨꯛ ꯊꯦꯡꯈ꯭ꯔꯕ ꯀꯥꯟꯅꯁꯤꯗ ꯃꯌꯨ ꯊꯛꯆꯤꯜꯂꯒ ꯌꯨꯝ ꯑꯣꯟꯅꯅ ꯑꯃꯨꯛ ꯆꯪꯂꯛꯂꯤꯕ ꯃꯤꯁꯤꯕꯣ ꯅꯠꯇꯦ ꯀꯔꯤ ꯌꯨ ꯊꯛ ꯆꯥꯊꯛꯅꯣ ꯃꯌꯨꯝ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯩ ꯌꯨ ꯊꯛꯄꯁꯤꯕꯣ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯏꯆꯥꯅꯒ ꯍꯜꯂꯛꯇꯕꯅꯤ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ ꯇꯣꯝꯕꯅ ꯃꯃꯥ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯩꯕꯨ ꯈꯣꯟꯖꯦꯜꯁꯤ ꯃꯨꯟꯅ ꯑꯃꯨꯛꯇ ꯇꯥꯈꯤꯒꯦ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯥꯏꯕꯅꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯆꯣꯡꯉꯥ ꯁꯥꯗꯨꯅ ꯈꯣꯡꯕꯅꯤ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯂꯨꯆꯤꯡꯅ ꯑꯃꯨꯛ ꯊꯣꯡ ꯊꯤꯟꯗꯨꯅ ꯃꯥ ꯀꯥꯏꯔꯕ ꯅꯆꯥꯒꯤ ꯊꯃꯣꯏꯁꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯋꯥꯔꯤ ꯊꯣꯡꯁꯦ ꯑꯃꯨꯛ ꯀꯥꯏꯔꯕ ꯊꯃꯣꯏꯁꯤꯡꯁꯨ ꯂꯝꯕꯤꯗ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯍꯧꯔꯦ ꯃꯦꯝꯆꯥ ꯁꯥꯎꯅ ꯃꯁꯤꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯅꯨꯄꯥꯁꯦ ꯊꯨꯡꯉꯥꯛꯆꯩꯁꯤꯅ ꯃꯀꯣꯛꯁꯤꯗ ꯊꯣꯝꯂꯒ ꯃꯀꯣꯛ ꯑꯁꯤꯁꯨꯅꯦ ꯊꯨꯒꯥꯏꯒꯦꯗ ꯍꯦꯛ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯊꯣꯡꯖꯤꯜꯂꯁꯤꯗ ꯑꯁꯨꯝ ꯀꯥꯏꯗꯨꯅ ꯂꯩꯕ ꯁꯣꯏꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯁꯥꯎꯅ ꯊꯣꯡ ꯑꯗꯨ ꯐꯠ ꯍꯥꯡꯗꯣꯛꯂꯒ ꯊꯣꯡ ꯉꯥꯛꯂꯝꯕ ꯊꯣꯡꯉꯥꯛꯆꯩꯗꯨꯅ ꯍꯦꯛ ꯊꯣꯡꯒꯦ ꯇꯧꯕꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯩꯈꯣꯏ ꯃꯄꯥ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯇꯣꯝꯕ ꯄꯥꯈꯠꯅ ꯍꯩ ꯃꯃꯥ ꯌꯨ ꯉꯥꯎꯕꯗꯣ ꯅꯪꯅ ꯃꯀꯣꯛꯇ ꯊꯣꯡꯕꯗꯒꯤ ꯁꯤꯈ꯭ꯔꯕ꯭ꯔꯣ ꯃꯈꯣꯏ ꯃꯄꯥ ꯇꯨ ꯑꯁꯤꯕꯨ ꯑꯩꯅ ꯄꯣꯛꯈꯤꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯂꯨꯆꯤꯡꯗꯨ ꯅꯠꯇ꯭ꯔꯅꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯍꯥꯏꯔꯕꯁꯨ ꯑꯗꯨꯝ ꯌꯥꯕꯁꯤꯗ ꯃꯃꯥ ꯅꯪꯁꯤꯗꯤ ꯑꯣ ꯃꯥꯅꯦ ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯅꯆꯥ ꯂꯨꯆꯤꯡ ꯅꯈꯣꯏ ꯑꯅꯤꯅ ꯋꯥꯅ ꯃꯤꯔꯝꯗ ꯃꯍꯩ ꯇꯝꯕ ꯊꯥꯗꯨꯅ ꯃꯍꯩ ꯇꯝꯍꯜꯂꯛꯈꯤꯕ ꯅꯆꯥ ꯂꯨꯆꯤꯡꯅꯦ ꯏꯃꯥꯒꯤ ꯂꯨꯆꯤꯡ ꯀꯔꯤꯅꯣ ꯏꯆꯥꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧꯁꯤꯗꯤ ꯏꯃꯥꯗꯤ ꯃꯪꯂ ꯇꯥꯏꯕꯪꯂ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯏꯃꯥ ꯅꯆꯥꯁꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯁꯤꯅꯤꯡꯉꯦ ꯅꯈꯣꯏꯒꯤ ꯈꯜꯂꯒ ꯑꯩ ꯁꯤꯕ ꯉꯝꯗ꯭ꯔꯦ ꯃꯃꯥ ꯅꯆꯥꯁꯤ ꯏꯃꯨꯡꯗ ꯄꯨꯁꯤꯟꯅꯕ ꯇꯧꯁꯤ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯐꯖꯗꯦ ꯏꯃꯥꯒꯤ ꯂꯨꯆꯤꯡ ꯁꯦ ꯍꯧꯒꯠꯂꯨ ꯏꯃꯥꯒꯤ ꯏꯃꯨꯡ ꯆꯪꯅꯕ ꯇꯧꯁꯤ ꯍꯧꯒꯠꯂꯨ ꯃꯦꯝꯆꯥꯅ ꯂꯨꯆꯤꯡꯕꯨ ꯆꯤꯡꯈꯠꯇꯨꯅ ꯂꯦꯞꯍꯟꯒꯦ ꯇꯧꯕꯗ ꯂꯨꯆꯤꯡꯗꯤ ꯃꯈꯣꯡ ꯐꯥꯎꯕ ꯊꯥꯡꯕ ꯉꯝꯕ ꯅꯠꯇꯕꯅ ꯃꯃꯥ ꯃꯆꯥ ꯄꯨꯜꯂꯞ ꯍꯦꯛ ꯇꯨꯁꯤꯟꯃꯤꯟꯅꯔꯛꯏ ꯍꯣꯏ ꯃꯥ ꯑꯩ ꯁꯤꯔꯦ ꯌꯨ ꯉꯥꯎꯕ ꯏꯆꯥ ꯁꯦꯟꯅꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯑꯩ ꯑꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯃꯈꯣꯏ ꯃꯄꯥ ꯀꯔꯤꯅꯣ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯕꯤꯔꯤꯕꯁꯤꯕꯣ ꯅꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯆꯤꯡꯈꯠꯂꯨꯅꯦ ꯑꯩ ꯑꯣꯏꯅ ꯁꯣꯔ ꯐꯨꯟꯗꯨꯅ ꯁꯤꯕ ꯇꯥꯔꯤꯃꯤ ꯇꯣꯃꯥꯜ ꯁꯥꯎꯅ ꯆꯪꯂꯛꯇꯨꯅ ꯂꯨꯆꯤꯡꯕꯨ ꯆꯤꯡꯈꯠꯂꯒ ꯃꯈꯨꯠ ꯈꯨꯄꯥꯛ ꯑꯗꯨꯅ ꯂꯨꯆꯤꯡꯒꯤ ꯃꯃꯥꯏꯗ ꯑꯣꯟꯗꯨꯅ ꯊꯥꯏ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇꯔꯣ ꯍꯥꯏꯌꯣ ꯕꯥꯕꯥ ꯅꯆꯥꯕꯨ ꯐꯨ ꯁꯤ ꯅꯈꯨꯠ ꯄꯦꯟꯅ ꯐꯨ ꯅꯆꯥꯏꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯄꯤꯔꯨ ꯅꯆꯥꯁꯦ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯦ ꯈꯥꯡꯗꯨꯅ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯤ ꯁꯤꯒꯤ ꯈꯜꯂꯕꯁꯨ ꯅꯆꯥꯒꯤ ꯊꯋꯥꯏꯁꯦ ꯏꯃꯥ ꯄꯥꯕꯒꯤ ꯈꯜꯂꯨꯕꯗ ꯁꯤꯕ ꯉꯝꯗ꯭ꯔꯤ ꯕꯥꯕꯥ ꯅꯆꯥꯁꯦ ꯌꯥꯝ ꯋꯥꯔꯦ ꯇꯣꯝꯕ ꯑꯁꯥꯎꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯃꯆꯥ ꯂꯨꯆꯤꯡꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯍꯦꯛ ꯊꯝꯕꯒ ꯂꯨꯆꯤꯡꯗꯤ ꯌꯨ ꯀꯥ ꯍꯦꯟꯅ ꯉꯥꯎꯕꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯦꯝꯆꯥꯅ ꯃꯈꯣꯏ ꯃꯄꯥ ꯏꯆꯥꯁꯦ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯑꯌꯨꯛꯇꯒꯤ ꯀꯔꯤꯃꯇꯁꯨ ꯆꯥꯈꯤꯗ꯭ꯔꯤꯕꯅꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯃꯃꯥ ꯅꯪ ꯁꯣꯏꯗꯅ ꯉꯁꯤ ꯑꯩꯅ ꯐꯨꯟꯊꯔꯛꯀꯅꯤ ꯅꯪꯅ ꯅꯆꯥ ꯋꯥꯔꯛꯄ ꯍꯩꯇꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯄꯨꯝꯕ ꯅꯪ ꯅꯆꯥꯁꯦ ꯆꯥꯛ ꯄꯤꯖꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯃꯈ꯭ꯌꯥꯠꯁꯤꯗ ꯍꯦꯛ ꯍꯩꯖꯤꯜꯂꯨ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ
ꯑꯣꯟꯊꯣꯛꯅꯁꯨ ꯇꯣꯟꯈ꯭ꯔꯦꯗꯀꯣ ꯏꯆꯥꯁꯤꯅ ꯐꯔꯒꯅ ꯃꯄꯥ ꯂꯧꯋꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕ ꯑꯗꯨꯒ ꯏꯆꯥꯅ ꯍꯦꯛ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒꯅ ꯃꯧꯃꯥ ꯂꯧꯋꯦ ꯍꯦꯛ ꯍꯥꯏꯕꯤꯕ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯅꯈꯣꯏꯒꯤ ꯇꯥꯏꯅꯐꯝꯗꯨ ꯃꯉꯥꯏꯔꯦ ꯌꯨ ꯊꯛꯇꯨꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯦ ꯁꯣꯏꯗꯅ ꯃꯃꯥ ꯑꯩ ꯂꯧꯕꯒꯤ ꯑꯣꯏꯔꯝꯅꯤꯕ ꯑꯩꯗꯤ ꯅꯨꯄꯤꯅꯤꯅ ꯌꯨꯗꯣ ꯌꯥꯝ ꯊꯛꯂꯨꯕꯅꯤꯅꯀꯣ ꯍꯩ ꯃꯃꯥ ꯅꯪ ꯇꯨꯝꯗ꯭ꯔꯤꯕꯔꯥ ꯅꯆꯥ ꯅꯨꯄꯥꯗ ꯊꯥꯈꯤꯕ ꯈꯨꯕꯥꯛꯇꯣ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯂꯛꯂꯣꯏ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯩ ꯇꯨꯝꯍꯧꯕꯅ ꯐꯅꯤ ꯃꯈꯣꯏ ꯃꯄꯥꯁꯦ ꯀꯣꯛ ꯑꯃ ꯇꯧꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯇꯣꯝꯕ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯆꯥ ꯂꯨꯆꯤꯡꯕ ꯍꯧꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯂꯨꯆꯤꯡꯁꯨ ꯉꯔꯥꯡ ꯌꯨ ꯇꯞꯇꯥꯕ ꯃꯈꯩ ꯊꯛꯂꯨꯕꯅ ꯃꯀꯣꯛꯇꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯏꯃꯥꯒꯤ ꯂꯨꯆꯤꯡ ꯏꯆꯥꯒꯤ ꯅꯁꯝꯗꯣ ꯑꯃꯨꯛꯇ ꯍꯥꯟꯅ ꯅꯥꯟꯊꯣꯛ ꯈꯣꯏ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯌꯣꯝꯕ ꯇꯥꯔꯦ ꯇꯣꯝꯕ ꯃꯆꯥꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯉꯤ ꯃꯦꯝꯆꯥꯁꯨ ꯇꯣꯝꯕꯅ ꯁꯥꯎꯅ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯄꯗꯨꯗ ꯃꯥꯁꯨ ꯀꯤꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯏꯄꯥꯒꯤ ꯂꯨꯆꯤꯡ ꯃꯥꯡꯗ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯁꯤꯗ ꯅꯤꯡꯊꯤꯅ ꯐꯝ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯁꯤ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯁꯅꯩꯕꯤ ꯋꯥꯁꯥꯒꯤ ꯆꯩꯁꯤꯁꯨ ꯃꯥꯒꯤ ꯅꯥꯀꯟꯁꯤꯗ ꯊꯝꯂꯤ ꯃꯥꯜꯂꯤꯅꯤ ꯑꯩꯕꯨ ꯉꯔꯥꯡ ꯀꯔꯤ ꯀꯔꯤ ꯇꯧꯈ꯭ꯔꯖꯥꯠꯅꯣ ꯂꯣꯏꯁꯨ ꯀꯥꯎꯔꯦꯅꯦ ꯇꯧꯔꯤꯁꯦ ꯏꯃꯥꯒꯤ ꯂꯨꯆꯤꯡ ꯅꯀꯣꯛꯇꯨ ꯍꯣꯠꯇꯅ ꯂꯩꯔꯅꯨ ꯁꯠ ꯁꯠ ꯐꯝꯃꯨꯅꯦ ꯅꯪꯕꯣ ꯍꯣꯏ ꯐꯝꯒꯦ ꯀꯔꯤꯅꯣ ꯏꯄꯥꯒꯤ ꯂꯨꯆꯤꯡ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯐꯠꯇꯦ ꯈꯪꯂꯕ ꯂꯝꯕꯤꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯒꯦ ꯈꯜꯂꯤꯕ ꯅꯤꯁꯥ ꯆꯥꯕ ꯍꯥꯏꯕꯁꯦ ꯏꯄꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯊꯤꯕ ꯊꯕꯛꯅꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅ ꯈꯟꯕ ꯐꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯗꯨꯛ ꯆꯦꯛꯁꯤꯟꯅ ꯍꯥꯏꯕ ꯋꯥꯗ ꯀꯔꯤꯒꯤ ꯏꯆꯥꯅ ꯂꯧꯗ꯭ꯔꯤꯕꯅꯣ ꯂꯨꯆꯤꯡ ꯇꯞꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯩꯍꯥꯎꯒ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯛꯈꯤꯕ ꯀꯨꯟꯖꯣꯅ ꯂꯩꯍꯥꯎꯕꯨ ꯐꯥꯒꯦ ꯇꯧꯕꯗ ꯄꯥꯃꯦꯜꯅ ꯂꯩꯍꯥꯎꯕꯨ ꯀꯟꯕꯤꯕꯗꯒꯤ ꯂꯩꯀꯥꯏ ꯍꯧꯗꯨꯅ ꯃꯔꯥꯜ ꯁꯤꯈꯤꯕ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯍꯥꯎꯕꯨ ꯄꯥꯃꯦꯜꯗ ꯂꯨꯍꯣꯡꯅꯕ ꯁꯤꯟꯈꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ ꯇꯣꯝꯕ ꯃꯆꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕꯗ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯗꯨꯅ ꯏꯄꯥꯒꯤ ꯂꯨꯆꯤꯡ ꯏꯆꯥꯅ ꯋꯥꯔꯝꯒꯗꯕꯗꯣ ꯏꯄꯥꯁꯨ ꯈꯪꯏ ꯀꯩꯁꯨ ꯂꯩꯇꯕꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯉꯥꯏꯍꯥꯛ ꯊꯦꯡꯅꯕ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈꯤꯕꯗꯤ ꯏꯄꯥ ꯄꯥꯝꯗꯦ ꯅꯪꯗꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯈꯟꯅ ꯅꯃꯥꯒ ꯑꯩꯒꯅ ꯆꯔꯥ ꯐꯥꯎꯕ ꯍꯦꯟꯗꯨꯅ ꯈꯪꯂꯛꯈꯤꯕꯅꯤ ꯑꯗꯨꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯏꯆꯥꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯣ ꯑꯍꯜ ꯑꯣꯏꯔꯕ ꯅꯃꯥꯅ ꯄꯥ ꯑꯩꯈꯣꯏꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯍꯟꯒꯦ ꯍꯥꯏꯅ ꯈꯛ ꯈꯟꯒꯅꯨꯀꯣ ꯕꯥꯕꯥ ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯏꯃꯥ ꯄꯥꯕꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯌꯦ ꯉꯥꯏꯈꯣ ꯅꯣꯏ ꯅꯄꯥ ꯅꯆꯥ ꯑꯃꯨꯛꯇ ꯄꯤꯒ ꯇꯥꯟꯅꯔꯛꯈꯤꯅꯨ ꯑꯩꯁꯨꯅꯦ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯍꯧꯈꯤꯒꯦ ꯃꯃꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯀꯥꯔꯟ ꯐꯨꯈ꯭ꯔꯦꯗ ꯃꯈꯣꯏ ꯃꯄꯥ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕꯤꯈꯣ ꯑꯩ ꯏꯆꯥꯒꯤ ꯉꯔꯥꯡ ꯀꯥꯏꯈꯤꯕ ꯊꯃꯣꯏꯁꯦ ꯑꯃꯨꯛꯇ ꯁꯝꯖꯤꯟꯖꯒꯦ ꯃꯥ ꯀꯥꯏꯈ꯭ꯔꯕ ꯅꯆꯥꯒꯤ ꯊꯃꯣꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯁꯝꯖꯤꯟꯕ ꯉꯝꯂꯔꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯇꯣꯞꯄ ꯀꯅꯥꯕꯨꯁꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯕ ꯉꯝꯂꯔꯣꯏ ꯑꯗꯨꯕꯨ ꯏꯃꯥ ꯄꯥꯕꯒꯤ ꯈꯜꯂꯒ ꯅꯈꯣꯏꯅ ꯄꯥꯝꯖꯕ ꯅꯃꯧ ꯑꯗꯨ ꯊꯤꯕꯗ ꯑꯩ ꯑꯌꯦꯠꯄ ꯀꯔꯤꯁꯨ ꯄꯤꯖꯔꯣꯏ ꯍꯩ ꯀꯔꯤꯅꯣ ꯉꯔꯥꯡꯗ ꯊꯃꯣꯏ ꯀꯥꯏꯔꯒ ꯉꯁꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯕꯤꯔꯣ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯏꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯒꯤ ꯂꯩꯍꯥꯎ ꯍꯥꯏꯕꯤꯗꯣ ꯀꯨꯏꯔꯕꯅꯤ ꯏꯃꯥꯅ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯈꯟꯖꯔꯛꯄ ꯏꯆꯥꯒ ꯈꯪꯅꯗꯨꯅ ꯂꯩꯔꯝꯕꯁꯦ ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯃꯃꯥ ꯅꯪꯕꯨ ꯋꯥꯈꯜꯒ ꯀꯔꯤꯁꯨ ꯈꯟꯊꯕ ꯉꯝꯗ꯭ꯔꯕꯔꯣ ꯃꯤꯒꯤ ꯂꯨꯍꯣꯡꯒꯗꯧꯕ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯅꯆꯥꯒ ꯈꯪꯅꯔꯝꯃꯤ ꯍꯥꯏꯔꯒ ꯑꯗꯨꯛ ꯍꯔꯥꯎꯏꯗꯨꯕꯣ ꯅꯠꯇꯦ ꯃꯃꯥ ꯅꯪꯒꯤꯁꯤ ꯃꯤꯒꯤ ꯂꯨꯍꯣꯡꯕꯗꯨ ꯊꯨꯒꯥꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯈꯣꯏ ꯃꯄꯥ ꯏꯃꯥ ꯏꯆꯥꯒꯤ ꯋꯥꯔꯤꯗꯅꯦ ꯑꯃꯨꯛꯇ ꯌꯥꯎꯕꯤꯔꯛꯈꯤꯅꯨ ꯇꯥꯗꯧꯕ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤꯅꯦ ꯇꯨꯃꯤꯟ ꯃꯇꯥꯎ ꯀꯩꯗꯧꯒꯦ ꯍꯣꯏ ꯑꯩ ꯇꯨꯃꯤꯟ ꯂꯩꯔꯒꯦꯀꯣ ꯃꯦꯝꯆꯥ ꯃꯆꯥ ꯂꯨꯆꯤꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯂꯨꯆꯤꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯂꯨꯍꯣꯡꯗ꯭ꯔꯤ ꯑꯍꯜ ꯃꯁꯦꯜ ꯋꯥ ꯂꯣꯏꯁꯤꯟꯅꯕꯒꯤ ꯋꯥꯅꯤ ꯅꯨꯄꯥꯗꯨꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯥꯔꯦꯗ ꯃꯁꯤꯗ ꯏꯆꯥꯅ ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯤ ꯍꯥꯏꯒꯦ ꯏꯃꯥ ꯊꯕꯛ ꯇꯧꯒꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ ꯂꯩꯍꯥꯎꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯂꯒ ꯍꯦꯛꯇ ꯐꯥꯔꯨꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯍꯦꯛꯇ ꯐꯥꯔꯨꯁꯤ ꯍꯩ ꯀꯔꯤꯅꯣ ꯃꯁꯤꯁꯨ ꯃꯄꯥꯗꯧꯅ ꯀꯣꯛ ꯌꯥꯎꯈꯤꯗ꯭ꯔꯦ ꯍꯦꯛ ꯏꯃꯥ ꯇꯞꯅ ꯊꯕꯛ ꯇꯧꯔꯛꯀꯦ ꯌꯦꯡꯉꯨꯁꯤ ꯃꯦꯝꯆꯥ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯃꯄꯥ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯤꯒꯤ ꯃꯃꯧ ꯑꯣꯏꯈꯤꯗꯧꯕ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯨꯏ ꯑꯗꯨꯅ ꯃꯈꯣꯏ ꯃꯄꯥꯁꯨ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯃꯁꯤꯅ ꯏꯆꯥ ꯅꯨꯄꯥꯒꯤ ꯀꯥꯏꯔꯤꯕ ꯊꯃꯣꯏꯁꯤꯁꯨꯅꯦ ꯁꯝꯖꯤꯟꯒꯗꯧꯔꯤꯕꯅꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯤꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯂꯦꯟꯕꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯀꯔꯤ ꯌꯨ ꯉꯥꯎꯕ ꯀꯨꯟꯖꯣ ꯍꯥꯏꯕ ꯍꯨꯏ ꯆꯔꯥ ꯍꯦꯟꯕ ꯃꯥꯟꯕꯗꯨꯅ ꯃꯌꯨ ꯊꯛꯆꯤꯜꯂꯒ ꯅꯨꯄꯤ ꯃꯆꯥꯗꯣ ꯐꯥꯒꯦ ꯇꯧꯕꯗꯒꯤ
ꯂꯩꯀꯥꯏꯒꯤ ꯃꯕꯨꯡ ꯑꯃꯅꯤ ꯁꯥꯗꯅ ꯆꯨꯝꯅ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯗ ꯈꯔ ꯈꯨꯐꯨ ꯊꯤꯅ ꯐꯨꯊꯈꯤꯕꯗꯒꯤ ꯊꯕꯛ ꯂꯩꯇꯕꯤ ꯅꯨꯄꯤ ꯃꯌꯥꯝꯅꯅꯦ ꯍꯦꯛ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯍꯟꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯑꯣꯏꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥ ꯍꯣꯏꯅꯦ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗ ꯃꯤꯒꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯝꯗꯧꯅꯃꯨꯛ ꯑꯩꯈꯣꯏꯅ ꯃꯨꯟꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒꯤꯗꯤꯅꯦ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ ꯅꯄꯥꯅ ꯆꯥꯛ ꯀꯨꯝꯍꯩ ꯌꯦꯡꯉꯨ ꯍꯣꯏ ꯍꯣꯏ ꯂꯨꯆꯤꯡ ꯍꯔꯥꯎꯅ ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯈꯣꯏ ꯄꯥꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦ ꯏꯃꯥꯒꯤ ꯂꯨꯆꯤꯡ ꯏꯃꯥꯗ ꯀꯣꯜꯂꯛꯀꯅꯨ ꯅꯝꯊꯤꯅꯦꯍꯦ ꯆꯠꯂꯨ ꯅꯁꯥ ꯅꯎꯒꯗꯣ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯂꯨꯁꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯏꯆꯥ ꯂꯨꯍꯣꯡꯂꯝꯗꯥꯏꯁꯤꯗꯅꯦ ꯅꯁꯛ ꯊꯤꯖꯤꯟꯈꯤꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯤꯡꯊꯔꯂꯥ ꯑꯀꯤꯕ ꯃꯪ ꯑꯃ ꯃꯪꯂꯗꯨꯅ ꯏꯕꯨꯡ ꯍꯥꯏꯅ ꯇꯥꯏꯕꯪꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯔꯛꯏ ꯄꯥꯃꯦꯜ ꯄꯥꯈꯠꯅ ꯅꯤꯡꯊꯔꯂꯥ ꯁꯤꯡ ꯅꯪꯕꯨ ꯅꯁꯥꯗꯨ ꯀꯔꯤ ꯇꯧꯔꯒꯦ ꯅꯤꯡꯊꯔꯂꯥ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯄꯥꯃꯦꯜꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯅꯤꯡꯊꯔꯂꯥ ꯁꯤꯡ ꯃꯪ ꯐꯠꯇꯕ ꯃꯪꯕꯨ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝꯅ ꯀꯞꯀꯅꯨ ꯁꯤꯡ ꯏꯕꯨꯡ ꯅꯪ ꯇꯝꯗꯃꯨꯛ ꯍꯟꯕꯤꯈ꯭ꯔꯅꯨ ꯏꯕꯨꯡꯕꯨ ꯇꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯒꯤ ꯃꯥꯡꯗ ꯇꯝꯊꯤꯅ ꯍꯥꯠꯄꯤꯌꯦ ꯑꯁ ꯅꯤꯡꯊꯔꯂꯥ ꯃꯪꯒꯤ ꯋꯥꯕꯨ ꯃꯀꯨ ꯃꯪꯅꯦ ꯍꯥꯏꯅ ꯈꯟꯗꯣ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯣꯏ ꯌꯨꯝꯗ ꯆꯠꯇꯨꯅ ꯏꯃꯥ ꯄꯥꯕꯕꯨ ꯂꯧꯔꯒ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯑꯃꯨꯛ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯏꯇꯣꯝꯇ ꯆꯠꯀꯗꯕꯁꯨ ꯅꯠꯇꯦ ꯃꯣꯃꯣꯒ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤ ꯑꯗꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯏꯕꯨꯡ ꯅꯤꯡꯊꯔꯂꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯆꯤꯡꯅ ꯄꯤꯕꯅꯤꯅꯦ ꯋꯥꯈꯜ ꯐꯠꯇꯕ ꯈꯟꯒꯅꯨ ꯑꯩꯅ ꯑꯩꯒꯤ ꯅꯤꯡꯊꯔꯂꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯨꯏ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯑꯩꯅ ꯅꯃꯥꯡ ꯊꯥꯅ ꯁꯤꯈꯤꯕ ꯊꯣꯛꯂꯕꯁꯨ ꯑꯩꯒꯤ ꯊꯋꯥꯏꯅ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯏꯕꯨꯡ ꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯀꯔꯤꯒꯤ ꯏꯕꯨꯡꯒꯤ ꯆꯤꯟꯗꯒꯤ ꯄꯟꯕ꯭ꯔꯅꯦ ꯑꯃꯨꯛ ꯍꯟꯅ ꯄꯟꯕꯤꯒꯅꯨꯀꯣ ꯏꯕꯨꯡꯒꯤ ꯊꯋꯥꯏꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯅ ꯊꯋꯥꯏꯁꯨ ꯍꯛꯆꯥꯡꯁꯨ ꯄꯨꯟꯅ ꯏꯅꯥꯛꯇ ꯑꯗꯨꯝ ꯂꯩꯕꯤꯌꯣ ꯂꯩꯔꯤꯁꯤꯗꯤ ꯄꯨꯟꯁꯤꯒꯤꯁꯨ ꯂꯦꯡꯗꯅ ꯂꯩꯒꯅꯤꯌꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯣꯃꯣꯒ ꯄꯥꯃꯦꯜꯒ ꯄꯨꯟꯅ ꯄꯥꯃꯦꯜ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯏꯁꯤꯡꯅ ꯅꯨꯄꯥ ꯑꯅꯤꯁꯤꯗ ꯀꯔꯝꯕꯅꯣ ꯏꯅꯦ ꯁꯈꯤꯅ ꯃꯀꯣꯛꯇ ꯎꯇꯨꯞꯅ ꯀꯜꯂꯣ ꯍꯥꯏꯔꯛꯄꯗꯣ ꯈꯨꯗꯦꯡꯅ ꯑꯩꯁꯨ ꯃꯁꯛꯇꯤ ꯈꯪꯗꯦ ꯃꯃꯤꯡꯗꯅꯤ ꯈꯪꯕ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤ ꯑꯣ ꯄꯥꯃꯦꯜ ꯍꯥꯏꯕ ꯄꯥꯃꯦꯜ ꯌꯥꯔꯦ ꯈꯨꯗꯦꯡ ꯃꯃꯤꯡꯗꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯅꯨꯄꯥꯁꯤꯗ ꯃꯁꯝ ꯈꯔ ꯇꯦꯟꯕꯁꯦ ꯑꯣꯏꯔꯝꯒꯅꯤ ꯃꯁꯝ ꯈꯔ ꯁꯥꯡꯕꯁꯤꯗꯤ ꯑꯩꯁꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯑꯗꯨꯅ ꯃꯁꯝ ꯇꯦꯟꯕ ꯅꯨꯄꯥꯁꯤꯒꯤ ꯃꯀꯣꯛꯇ ꯍꯦꯛꯇ ꯊꯣꯝꯃꯨ ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯃꯨꯛ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯨꯅꯤꯀꯣ ꯁꯣꯏꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒꯤꯕꯨ ꯑꯩ ꯇꯧꯒꯦꯁꯦ ꯈꯨꯗꯦꯡ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯄꯥꯃꯦꯜꯒꯤ ꯃꯀꯣꯛꯇ ꯎꯇꯨꯞ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯂꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯈꯪꯍꯧꯗ ꯄꯥꯃꯦꯜꯒꯤ ꯃꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯂꯛꯄ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯝꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ ꯃꯣꯃꯣꯁꯨ ꯄꯥꯈꯠꯅ ꯄꯥꯃꯦꯜꯕꯨ ꯂꯩꯃꯥꯏ ꯌꯧꯍꯟꯗ ꯀꯣꯟꯈꯠꯇꯨꯅ ꯏꯇꯥꯎ ꯄꯥꯃꯦꯜ ꯅꯪ ꯀꯔꯤ ꯇꯧꯕ꯭ꯔꯅꯦ ꯍꯦ ꯃꯤꯐꯠꯇ ꯅꯣꯏ ꯀꯔꯤꯒꯤ ꯆꯦꯟꯕ꯭ꯔꯅꯦ ꯉꯥꯏꯈꯣ ꯑꯁꯨꯝꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨ ꯆꯦꯟꯈ꯭ꯔꯕꯗ ꯃꯣꯃꯣꯅ ꯄꯥꯃꯦꯜꯕꯨ ꯄꯣꯝꯈꯠꯇꯨꯅ ꯄꯥꯃꯦꯜꯒꯤ ꯃꯌꯨꯝ ꯍꯪꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯄꯥꯃꯦꯜꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯣꯃꯣꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯕꯗꯒꯤ ꯇꯣꯃꯥꯜꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯄꯥꯃꯦꯜꯕꯨ ꯂꯥꯏꯀꯠꯅꯔꯝꯃꯤ ꯐꯅ ꯀꯨꯏꯅ ꯆꯪꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯂꯥꯌꯦꯡꯕꯗꯒꯤ ꯄꯥꯃꯦꯜ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯃꯣꯃꯣ ꯍꯔꯥꯎꯅ ꯏꯇꯥꯎ ꯄꯥꯃꯦꯜ ꯅꯪ ꯋꯥꯈꯜ ꯂꯥꯛꯄꯤꯕ꯭ꯔꯥ ꯑꯩꯗꯤ ꯏꯇꯥꯎꯅ ꯋꯥꯈꯜ ꯃꯥꯡꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯋꯥꯕꯤꯕꯅꯤꯅꯦ ꯄꯥꯃꯦꯜ ꯉꯛꯅ ꯏꯃꯥ ꯕꯥꯕꯥ ꯃꯥꯕꯨ ꯀꯅꯥꯅꯣ ꯃꯣꯃꯣ ꯄꯥꯃꯦꯜꯗ ꯉꯛꯅ ꯌꯦꯡꯉꯤ ꯁꯈꯤꯅ ꯍꯩꯃꯥ ꯏꯆꯥꯕꯨ ꯅꯪꯒꯤ ꯆꯤꯡꯒꯤ ꯏꯇꯥꯎ ꯃꯣꯃꯣꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯑꯣ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯎꯈꯤꯕꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯎꯔꯨꯗꯕꯩ ꯑꯩꯗꯤ ꯏꯇꯥꯎꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦ ꯏꯇꯥꯎ ꯅꯪꯗꯤ ꯁꯛꯁꯨ ꯌꯥꯝꯅ ꯍꯣꯡꯂꯝꯂꯤ ꯏꯃꯥ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯏ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯏꯆꯥꯒꯤ ꯀꯣꯛꯁꯦ ꯁꯣꯛꯄꯗꯒꯤ ꯂꯥꯌꯦꯡꯗꯨꯅ ꯏꯆꯥ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯔꯛꯂꯤꯕꯅꯤ ꯉꯥꯏꯍꯥꯛꯇꯒ ꯄꯣꯊꯥꯅꯕ ꯇꯧꯈꯣ ꯀꯣꯛ ꯉꯥꯎꯔꯤꯕꯗꯨ ꯐꯅꯕ ꯁꯤꯒꯤ ꯍꯤꯗꯥꯛ ꯃꯍꯤꯁꯤꯃꯒꯁꯨ ꯊꯛꯆꯤꯜꯂꯨ ꯀꯣꯛ ꯉꯥꯎꯔꯤꯕꯗꯨ ꯐꯅꯕ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤꯅꯣ ꯏꯆꯥꯒꯤ ꯐꯤꯕꯝ ꯑꯁꯤꯕꯣ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯈꯔ ꯎꯕꯒꯨꯝ ꯁꯈꯤ ꯅꯆꯥꯒꯤ ꯐꯤꯕꯝꯁꯤ ꯌꯥꯝ ꯊꯤꯅ ꯀꯣꯛꯇ ꯁꯣꯛꯄꯅꯤ ꯑꯩꯗꯤ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯄꯨ ꯃꯥꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯋꯥꯈꯜ ꯇꯥꯍꯟꯕꯤꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯂꯁꯤ ꯀꯣꯛꯇ ꯈꯔ ꯊꯤꯅ ꯁꯣꯛꯈꯤꯕ ꯑꯁꯤꯅ ꯆꯍꯤ ꯈꯔꯒꯤ ꯅꯤꯡꯁꯤꯡꯕꯒꯤ ꯄꯥꯡꯒꯜꯗꯤ ꯃꯥꯡꯈ꯭ꯔꯕ ꯃꯥꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯋꯥꯈꯜ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦꯗ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯃꯣꯃꯣꯅ ꯑꯣꯖꯥ ꯃꯥꯏꯄꯥ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯅꯤꯡꯁꯤꯡꯕ ꯃꯥꯡꯈꯤꯕꯁꯤ ꯑꯃꯨꯛ ꯐꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯏꯆꯥꯅꯨꯄꯥ
ꯅꯇꯥꯎꯒꯤ ꯅꯤꯡꯁꯤꯡꯕꯒꯤ ꯄꯥꯡꯒꯜ ꯑꯁꯤꯗꯤ ꯏꯄꯥ ꯑꯃꯥꯏꯕꯁꯨ ꯅꯤꯡꯁꯤꯡꯂꯛꯈꯤꯅꯤ ꯅꯤꯡꯁꯤꯡꯂꯛꯂꯔꯣꯏ ꯍꯥꯏꯕ ꯆꯞ ꯆꯥꯕꯗꯨꯃꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯗꯤ ꯌꯥꯔꯤꯈꯩ ꯈꯜꯍꯟꯕꯤꯗꯕ ꯃꯔꯝꯗꯤ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯃꯇꯝꯗ ꯀꯣꯛꯇ ꯁꯥꯊꯤꯅ ꯁꯣꯛꯈꯤꯕ ꯑꯣꯏꯕꯅ ꯋꯥꯈꯜ ꯄꯨꯕ ꯉꯝꯗ ꯉꯥꯎꯗꯨꯅ ꯆꯠꯈꯤꯕꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦꯀꯣ ꯇꯣꯃꯥꯜ ꯑꯣꯖꯥ ꯃꯥꯏꯕ ꯅꯣꯡꯁꯨ ꯉꯥꯟꯒꯗꯧꯔꯦ ꯑꯌꯨꯛ ꯑꯣꯏꯅ ꯅꯤꯡꯊꯤꯅꯍꯟꯕꯤꯔꯣꯗꯅ ꯍꯌꯦꯡꯁꯦ ꯑꯌꯨꯛ ꯑꯉꯟꯕꯗ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯊꯧ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯅꯣꯡꯁꯨ ꯉꯥꯟꯒꯗꯧꯔꯦ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯆꯒꯦ ꯍꯩꯃꯥ ꯏꯃꯥꯗꯤ ꯏꯀꯥꯎꯕ ꯍꯦꯛ ꯀꯥꯎꯏ ꯉꯁꯥꯏ ꯃꯈꯩ ꯅꯇꯥꯎꯒꯤ ꯐꯤꯕꯝꯗꯨꯗ ꯏꯃꯥꯗꯤ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦ ꯏꯆꯥ ꯃꯣꯃꯣꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯗꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ ꯅꯇꯥꯎꯁꯨꯅꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕꯅꯤꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ ꯁꯈꯤ ꯆꯪꯈ꯭ꯔꯕꯗ ꯃꯣꯃꯣ ꯃꯆꯜꯒꯤ ꯈꯜꯂꯨꯕꯗ ꯇꯧꯐꯝ ꯈꯪꯗ ꯊꯃꯣꯏ ꯁꯣꯛꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯀꯞꯆꯔꯤ ꯅꯤꯡꯊꯔꯂꯥꯒ ꯄꯥꯃꯦꯜꯒꯒꯤ ꯑꯣꯏꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯍꯦꯛ ꯍꯧꯗꯣꯛꯂꯨꯕ ꯌꯥꯕ ꯃꯇꯥꯡꯁꯨ ꯑꯣꯏꯗ ꯃꯣꯃꯣꯒꯤ ꯅꯤꯡꯊꯔꯂꯥ ꯏꯆꯜꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤꯒꯤ ꯃꯄꯨ ꯃꯥꯅ ꯑꯁꯨꯛ ꯊꯤꯅ ꯀꯔꯤꯒꯤ ꯇꯝꯕꯤꯕ꯭ꯔꯥ ꯃꯣꯃꯣꯁꯨ ꯈꯪꯗ꯭ꯔꯦ ꯍꯌꯦꯡ ꯈꯨꯜꯗ ꯂꯥꯛꯂꯒ ꯃꯣꯃꯣꯅ ꯏꯆꯜꯗ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯏꯆꯜꯒꯤ ꯋꯥꯁꯦ ꯑꯩꯅ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯇꯝꯒꯅꯤ ꯃꯣꯃꯣꯁꯦ ꯋꯥꯈꯜ ꯌꯥꯝ ꯋꯥꯔꯤꯅꯤ ꯅꯤꯡꯊꯔꯂꯥ ꯇꯣꯃꯥꯜꯅ ꯍꯩꯃꯥ ꯃꯣꯃꯣ ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯅꯇꯥꯎꯁꯦ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨꯗꯤ ꯏꯄꯥ ꯇꯣꯃꯥ ꯏꯇꯥꯎ ꯄꯥꯃꯦꯜꯅ ꯅꯤꯡꯁꯤꯡꯕ ꯉꯝꯈꯤꯗꯕꯁꯦ ꯏꯆꯥꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯋꯥꯄꯤꯕꯅꯤ ꯍꯦꯟꯅꯁꯨ ꯋꯥꯔꯨꯅꯨꯗ ꯃꯣꯃꯣ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯔꯒ ꯍꯧꯈꯤꯕ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯏꯄꯥꯗꯤ ꯅꯇꯥꯎꯒꯤ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕ ꯑꯁꯤ ꯀꯥꯏꯔꯗ꯭ꯔꯥ ꯍꯥꯏꯅ ꯀꯌꯥꯗ ꯊꯋꯥꯏꯁꯦ ꯋꯥꯔꯨꯔꯦ ꯃꯣꯃꯣ ꯉꯛꯅ ꯏꯄꯥ ꯏꯇꯥꯎꯗꯤ ꯀꯅꯥꯒ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕ꯭ꯔꯅꯦ ꯇꯣꯃꯥꯜꯅ ꯃꯣꯃꯣꯗ ꯀꯝꯗꯧꯅ ꯄꯥꯃꯦꯜꯕꯨ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯊꯥꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯨꯍꯣꯡꯅꯕ ꯁꯤꯟꯈꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ ꯃꯣꯃꯣꯗꯤ ꯇꯣꯃꯥꯜꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯁꯥꯗꯨ ꯇꯧꯐꯝ ꯑꯃ ꯈꯪꯂꯝꯗꯦ ꯏꯄꯥ ꯏꯇꯥꯎꯒꯤ ꯂꯨꯍꯣꯡꯅꯕ ꯅꯨꯄꯤꯗꯤ ꯍꯥꯟꯅ ꯏꯇꯥꯎꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯃꯣꯃꯣ ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯥꯟꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯅꯕ ꯈꯛꯅꯤ ꯅꯨꯡꯁꯤ ꯃꯔꯤꯃꯛꯇꯤ ꯂꯩꯅꯗꯦ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯑꯁꯤ ꯊꯨꯅ ꯍꯦꯛꯇ ꯁꯤꯜꯂꯕꯅꯤ ꯅꯪꯁꯨ ꯅꯇꯥꯎꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯈꯣꯀꯣ ꯃꯣꯃꯣ ꯇꯣꯃꯥꯜꯗ ꯁꯥꯎꯔꯨꯕꯁꯨ ꯉꯝꯗ ꯃꯆꯜꯒꯤ ꯑꯃꯨꯛ ꯈꯜꯂꯨꯕꯗ ꯊꯋꯥꯏ ꯋꯥꯒꯅꯨ ꯍꯥꯏꯕꯁꯨ ꯉꯝꯗ ꯊꯃꯣꯏ ꯁꯣꯛꯅ ꯄꯥꯃꯦꯜꯕꯨ ꯍꯧꯈꯤꯕ ꯄꯨꯝꯕ ꯅꯤꯡꯁꯤꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯀꯞꯇꯨꯅ ꯊꯃꯣꯏꯗ ꯆꯦꯠꯅ ꯏꯁꯣꯔꯕꯨ ꯅꯤꯡꯖꯩ ꯄꯥꯃꯦꯜꯗꯤ ꯅꯤꯡꯊꯔꯂꯥꯒꯤ ꯃꯇꯥꯡ ꯇꯁꯦꯡꯅ ꯀꯥꯎꯈꯤꯕ ꯑꯣꯏꯕꯅ ꯂꯩꯍꯥꯎꯒ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯕ ꯈꯪꯂꯕꯗ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ ꯄꯥꯃꯦꯜꯒꯤ ꯍꯔꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯎꯔꯒ ꯃꯣꯃꯣꯗꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯝꯃꯤ ꯃꯣꯃꯣꯅ ꯏꯇꯥꯎ ꯅꯪ ꯑꯩꯒꯤ ꯏꯆꯜ ꯅꯤꯡꯊꯔꯂꯥꯕꯨ ꯇꯁꯦꯡꯅ ꯅꯤꯡꯁꯤꯡꯕ ꯉꯝꯗꯕ꯭ꯔꯥ ꯄꯥꯃꯦꯜꯅ ꯏꯇꯥꯎ ꯅꯤꯡꯊꯔꯂꯥ ꯍꯥꯏꯕ ꯀꯅꯥꯅꯣ ꯃꯤꯡꯁꯦ ꯑꯩꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯇꯥꯈꯤꯗ꯭ꯔꯦ ꯏꯇꯥꯎꯒꯤ ꯏꯆꯜ ꯅꯨꯄꯤꯔꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯣꯏꯕꯅ ꯏꯇꯥꯎ ꯃꯣꯃꯣ ꯈꯛꯇ ꯅꯤꯡꯁꯤꯡꯂꯤ ꯊꯥꯏꯅ ꯄꯤꯛꯂꯤꯉꯩ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯤꯡꯃꯥꯏꯗ ꯆꯦꯟꯊꯕꯤ ꯁꯥꯟꯅꯕꯗ ꯏꯇꯥꯎꯒꯤ ꯀꯣꯛ ꯀꯥꯏꯈꯤꯕꯗꯣ ꯑꯩꯒꯤꯅ ꯈꯨꯠ ꯇꯦꯛꯈꯤꯕꯗꯣ ꯅꯨꯡꯁꯤꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯅꯨꯡꯁꯤ ꯃꯇꯝ ꯑꯗꯨꯕꯨ ꯅꯪꯅ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯂꯤꯕ ꯑꯁꯤꯒꯨꯝ ꯍꯟꯗꯛ ꯏꯇꯥꯎꯅ ꯑꯩꯒꯤ ꯈꯨꯜꯗ ꯂꯥꯛꯇꯨꯅ ꯂꯩꯈꯤꯕ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯝꯕ ꯑꯣꯏꯔꯗꯤ ꯃꯣꯃꯣꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯄꯦꯟꯕꯤꯒꯅꯤꯅꯦ ꯏꯇꯥꯎ ꯃꯣꯃꯣ ꯋꯥꯐꯝꯗꯨꯃꯗꯤ ꯏꯃꯥꯅ ꯇꯝꯕꯗꯒꯤ ꯑꯩꯁꯨ ꯈꯪꯂꯦ ꯏꯇꯥꯎꯅ ꯑꯩꯕꯨ ꯊꯤꯟꯕ ꯂꯥꯛꯄꯗ ꯑꯩꯕꯨ ꯃꯤꯑꯣꯏ ꯈꯔꯅ ꯐꯨꯈꯤ ꯍꯥꯏꯕ ꯑꯩꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯃꯈꯣꯏꯅ ꯐꯨꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯟꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯁꯣꯝꯗꯅ ꯃꯦꯝꯆꯥꯅ ꯍꯩ ꯈꯨꯗꯦꯡ ꯏꯁꯤꯡ ꯅꯈꯣꯏꯗ ꯑꯩꯅ ꯄꯥꯃꯦꯜ ꯃꯀꯣꯛ ꯊꯨꯒꯥꯏꯌꯨ ꯍꯥꯏꯕ꯭ꯔꯣ ꯃꯥꯕꯨ ꯐꯥꯔꯒ ꯊꯝꯃꯨ ꯑꯩꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯒ ꯊꯥꯗꯣꯛꯈꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯁꯤꯡꯅ ꯅꯦ ꯃꯦꯝꯆꯥ ꯑꯩꯁꯨ ꯐꯥꯁꯤꯔꯥꯅ ꯈꯟꯕꯅꯤ ꯑꯗꯣ ꯄꯥꯃꯦꯜꯗꯣ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯅ ꯎꯏ ꯑꯗꯒꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯆꯤꯡꯃꯤ ꯅꯨꯄꯥꯗꯨꯁꯨ ꯄꯥꯃꯦꯜꯗꯒꯤ ꯑꯃꯨꯛ ꯍꯦꯜꯂꯤ ꯃꯥꯅ ꯃꯁꯥ ꯐꯕ ꯑꯗ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯂꯣꯏꯗꯕꯒꯤ ꯁꯔꯨꯛ ꯍꯦꯛꯇ ꯃꯀꯣꯛꯇꯨꯗ ꯊꯣꯝꯃꯣꯅ ꯑꯩꯅ ꯈꯨꯗꯦꯡꯗ ꯊꯣꯝꯃꯟꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯣꯛ ꯍꯦꯛ ꯁꯤꯟꯅꯕ ꯊꯣꯝꯂꯝꯕ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯟꯕ ꯄꯨꯝꯕ ꯇꯥꯏꯌꯣꯟꯅꯔꯦ ꯈꯨꯗꯦꯡꯅ ꯑꯩꯗꯤꯅꯦ ꯅꯪ ꯑꯣꯏꯅ ꯁꯨꯝ ꯀꯤꯗꯨꯝ ꯀꯤꯁꯤꯜꯂꯦ ꯃꯤꯕꯨ ꯍꯦꯛꯇ ꯉꯥꯌꯦꯟ ꯍꯥꯠꯄꯒꯤ ꯃꯑꯣꯡꯗ ꯍꯥꯠꯄ ꯌꯥꯕꯗꯧꯅ ꯏꯁꯤꯡꯅ ꯇꯥꯎ ꯈꯨꯗꯦꯡ ꯑꯗꯨꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯍꯥꯠꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯈꯤꯇꯪ ꯊꯨꯅ ꯆꯠꯍꯧꯅꯕ ꯇꯧꯁꯤ ꯍꯩ ꯀꯔꯤ ꯑꯉꯥꯡꯁꯤꯡꯅꯣ ꯑꯩꯕꯨ ꯃꯤ ꯍꯥꯠꯄꯤ ꯑꯣꯏꯅ ꯅꯣꯏꯒꯤ ꯅꯃꯤꯠꯇꯨꯗ ꯎꯔꯕ꯭ꯔꯣ ꯁꯨꯝ ꯃꯇꯥꯡ ꯆꯥꯗꯕꯒꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯍꯣꯏꯅꯦ ꯃꯇꯥꯡ ꯆꯥꯗꯕꯒꯤ ꯉꯥꯛꯇꯅꯤ ꯃꯤ ꯍꯥꯠꯅꯔꯤꯁꯤꯡꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯠꯍꯧꯔꯒꯦ ꯁꯤꯔꯐꯥꯎ ꯋꯥꯐꯝꯁꯦ ꯍꯥꯏꯗꯣꯛꯅꯗꯕꯤ ꯀꯣꯏꯅꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯄꯥꯈꯪ ꯉꯥꯛꯇꯅꯤ ꯅꯨꯄꯤ ꯑꯃꯠꯇ ꯑꯃꯨꯛ ꯐꯪꯂꯣꯏꯀꯣ ꯍꯥꯏꯗꯣꯛꯅꯗꯕꯤ
เมมจ้านะก็ดีงั้งนี่แกว่าให้บุพเพลอยจีขวดแต่เนเจนใครเนี่ยนั่นดิไอ้สิบยามสัตย์ที่เราจัดละเนี่ยไอ้กิจสัตย์ที่ดีด่าสิดีอีจ้ากินิงบัทุงจันนะบะมาอโมยบกี้ตัวผมตัวไปเท่าตัวจะบัดมีเนกตัวไหนไหลบัดกันนั่นแหละด้วยอีสาจัดตัวไหนไอ้กี่โมโตอุณรูปนับพารานี่เมมจ้าเลยเฮากี่มานักตลาดตัวน่ะเลยเฮาโบมาจ้านักยามนุ่งสิเจเฮาจิกซูมากี่มาจ้ากี่มาโมอ้อยนะลูกสินบังงำกันเนี่ยให้นะเลยเฮาโบกันนะเทมลีลูกจิงกี่อปกปีมามักนะให้จับดูดาเลยเฮาสูนุ่งสินะบักไก่นะกระดับกิสรุทงนับนับพาราให้นะขันละดูนะเมมจ้านะให้รีบว่าพัมโดยารักลำมีอีโมน่ะสมนยารักภาษีอีเนียมดิอันทกนั่นนุ่งไอจารีดาอดูเดให้ยังนุ่งดังโดอีเนียมอีโมบุษอยดันนโลบลาเกน่าสานะขังน่าทกละอุโกเฮ้ยมาอีโมอีเบียมามันเองบอกน่ะมะมงนุปีเจนบดีคาราพาเจดิอีจานุปาโอยน่ะนั่งบนโลบลาคัลลุโรมาตาลุจิงดอกนาหันคาราไอน่ะงางครีอดูเนี่ยอีไกอีมาโอยน่ะดุมละโอเฮ้ยอีเนียมเนี่ยอีโมบุเจนบะไกดวิให้เกอีเนมก็เฮ็ดยุ่มอยู่บ้านบ้านน่ะดูนะเจียนคราก็เลยเด้สมดนะลูกหงบ้ายังดังไงชิลักลับมาตามมาสิดาโมโมมาเจอลูปีนิงทาราเกขันบดามามีกุบอามาเดสุปธาตุนเลยบังกำลักตระดูนะกันนาเดสุจัดเลยให้รำดาตัวมินมายุ่มดาลักลามีนิงทารานะโมโมกรีกินตมลักปราไอ้กี่ปุ่งปาเมลดีมากระได้เดลิฮอกเรเนอินุงลานะอามากี่โมโมกรีกิตมเดจักคราก็อีจานะไม่ทงมักสินลักปราเนเสียงนะฮายโยโมโมโลชินดูนะทำไปยาบว่าโอยตะบนะมาโทคีปปุ่มบะไม่ยักเสียงนะตำลามีโมโมกรีกไอ้กี่บุ้งปาเมลบุคุณน่ะสิตะปูดูนะนักลักตะบะโดฮายโยเซนิงทาร์ลานังโมโมบุดีวารุกันไอ้นี่อีเจอกินิงบะทุงหันบังกำตะบะนี่เนอังกำนะเฮ้ยโซร์อีจ้านิงทาร์ลาบุกรีกสุวรรณบะโดไอ้เนี่ยนะพอมตะกรีลานคราบะเกนิงทาร์ลานะอีพะโมโมไอ้กี่มองปาเมลนะไอ้บุปผลชีกิทาดกเลยให้รำบันเนไอ้บุยบงกิมันนักตะทินบิโยโมโมนะนิงทาร์ลานั่งบนนะบงปาเมลนะเกาคิบันนี่เนกรีสนั่งบนนิงซิงบททบตะบันนี่เนหายังเสนั่งขีนะบงปาเมลกี้ลุงบันมิดนี่เนนิงทาร์ลาโมโมไอ้ถ่ายเสด็จไอ้บุยบงกิมันนักตะทินบิโยเนมาไอ้นัดตะบกันหากสลุงไม่ยารุยโกโก้นะอามาอาป้าโมโมนักคุยอาหุมไอ้หิงสิดักคุลเชตาดกตุนะโลนเจนเปครเนนัดจบดีไอ้กี่เจนิงทาร์ลาบุคุณจ้าสิงนะสวยแต่นะฮัดปีกันนี่เนโมโมนะไอ้คุยนะจะครากันนะโกโก้นั่งดีมาตัวกรมนะคุลสิได้เลยเฮากันนี่นั่งสู้ไอ้คุยบุลับจัดปีเสกโมโมไอ้คุยบุญนะจัดละบดีสวยแต่นะพังจุพาวบคุณจ้าสิงนะไอ้คุยบุทีกันนี่เนอดุนะไอ้ดีอีเจกิมหุดเชนดูนะทวายเสทับปีกันนี่จัลนักคุยเที่ยงกันนี่เนโมโมโกโก้ไอ้คุลชิทาดกตัวน่ะจัดปังกำเลยเนไอ้บุษอยแต่นะไอ้กี่ปงปาเมลนั่นเล่าบัลลักมีกันนี่โมโมนะนิงทาร์ลานั่งอดุมนะให้กันนี่ปาเมลนั่นเล่าบัลลักจึงไงนั่งบุษอยแต่นะคุณจ้าสิงนะฮัดปีกันนี่เนโมโมไอ้บุษย์กรมบาสาดาหิงคอยบัดดไอ้กี่ปงปาเมลนะลำลาดบิกันหากับปุ่นชีเลยปุ่นเชียงครักไอ้นักคนละสิทธาดกตุนจัดลุบกิการิการะกันดิไอ้คนละสิทธาดกตุนจัดเลยเด็ไอ้กี่พังคำทบปัจจัยรักบุไอ้นะฮาราวนะโลกันดิเด็ไอ้กี่ตบักอิมาอิปานะคอยนะยมไก่เลยตบอามากมหิงตุนเลยบัดีไอ้หิงตุนเลยมากมเลยเด็อังามนะอิปากินิงทาร์ลาอิจ้าบุคุณจ้าสิงนะอิปากิมิดมังดาฮัดปะโตกระรำในอิปาเด็กยังบังอมกันนี่นั่งบุกคุลชิทาดกตุนจัดไปยาปีโรเนอาป้าไอ้คุลชิทาดกตุนจัดปกิวาพัมให้ปีกันดูเนไอ้บุษอยตันอีบุงเดลาวลักกันนี่อาศัยให้รำตุนนิงทาร์ลามากิกาดจังคิดนะทงลนชินคิรามีนิงทาร์ลานะคุณทาดกตุนจัดชียาจบดาอังกำติทวายวาเจมาทั้งกินมิดนี่โมโมลักเลบดาคุลกิคุลักปลักตุนะปาเมลกิมารำดาหังบดาทุกีปปุ่มบสุดำเลยคุลักปนะอิตาวอังกำไอ้กี่จากีลูนตินะจะบิมาตานิงทาร์ลาเซไอ้เนี่ยสุอิจากมนะขันปนินอดูบุคคลจ้าสิงกิมาพัมดาให้คิบว่างอักจบดีไอ้บุคคลักปะอมันเนี่ยให้นะกันนาเนี่ยสู้สิปีรอยนี่อดูกิสมาทักตามะมังทักกิจัดนาบิบูอินดาบดีไล่ไว้ครับว่าอีป้าอีโพสิงนะสาวปีกันนี่โมโมนะ
ꯏꯄꯥ ꯈꯨꯂꯥꯛꯄ ꯏꯆꯜꯒꯤ ꯈꯟꯕꯤꯗꯨꯅ ꯃꯇꯝ ꯈꯖꯤꯛꯇꯗꯤ ꯄꯤꯕꯤꯌꯨꯅꯦ ꯑꯥꯏ ꯃꯣꯃꯣ ꯏꯄꯥꯅ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄ ꯑꯣꯏꯔꯕꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗꯤ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯅꯤ ꯍꯥꯏꯕ ꯅꯈꯣꯏꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯅꯦ ꯁꯣꯝꯗꯅ ꯂꯩꯍꯥꯎꯗꯨ ꯂꯨꯆꯤꯡꯗ ꯆꯦꯟꯈ꯭ꯔꯕꯗ ꯂꯨꯍꯣꯡꯕ ꯑꯗꯨꯁꯨ ꯀꯥꯏꯔꯝꯃꯤ ꯄꯥꯃꯦꯜ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯕꯗꯒꯤ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯂꯝꯃꯤ ꯇꯣꯃꯥꯜꯒ ꯁꯈꯤꯒ ꯃꯆꯥꯕꯨ ꯋꯥꯈꯜ ꯂꯥꯛꯅꯕ ꯍꯣꯠꯅꯖꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯃꯦꯜ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯏꯃꯥ ꯃꯣꯃꯣꯗꯤ ꯁꯈꯤꯅ ꯃꯣꯃꯣꯗꯣ ꯑꯩꯈꯣꯏ ꯀꯅꯥꯗꯁꯨ ꯇꯥꯛꯂꯝꯗ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦꯅꯦ ꯄꯥꯃꯦꯜ ꯍꯧꯈꯤꯕ ꯊꯣꯛꯈꯤꯕ ꯂꯣꯏꯅ ꯅꯤꯡꯁꯤꯡꯕ ꯉꯝꯂꯤ ꯃꯣꯃꯣꯅ ꯂꯣꯟꯅ ꯆꯠꯈꯤꯕꯒꯤ ꯃꯔꯝꯁꯨ ꯄꯥꯃꯦꯜꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯝꯃꯤ ꯇꯣꯃꯥꯜꯅ ꯑꯣ ꯏꯆꯥ ꯃꯣꯃꯣꯅ ꯀꯌꯥꯗ ꯃꯊꯃꯣꯏ ꯀꯥꯏꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯂꯝꯒꯗꯕ ꯏꯆꯥ ꯃꯣꯃꯣꯅ ꯇꯣꯏꯅ ꯇꯣꯏꯅ ꯀꯞꯆꯕ ꯐꯥꯎꯕ ꯑꯩꯅ ꯅꯣꯡꯃꯇ ꯃꯔꯝ ꯍꯪꯕꯤꯈꯤꯗꯕ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯂꯛꯈꯤꯗ꯭ꯔꯦꯗ ꯑꯩꯅ ꯏꯆꯥ ꯃꯣꯃꯣꯅ ꯀꯞꯂꯤꯕꯒꯤ ꯃꯔꯝ ꯍꯪꯕꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯁꯨꯝꯅ ꯀꯔꯤꯁꯨ ꯊꯣꯛꯂꯝꯂꯣꯏꯀꯣ ꯏꯃꯥ ꯕꯥꯕꯥ ꯍꯧꯖꯤꯛ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯅꯤꯡꯊꯔꯂꯥꯕꯨ ꯂꯧꯕ ꯆꯠꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯅꯤꯡꯊꯔꯂꯥ ꯑꯋꯥꯐꯝꯗ ꯇꯥꯔꯝꯂꯅꯤ ꯇꯣꯃꯥꯒ ꯁꯈꯤꯒꯁꯨ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯆꯠꯅꯕꯤ ꯄꯨꯝꯕ ꯈꯪꯏ ꯑꯗꯨꯅ ꯄꯥꯈꯠꯅ ꯃꯣꯡꯄꯤ ꯈꯨꯜ ꯇꯝꯅ ꯆꯠꯅꯕ ꯂꯥꯡꯕ ꯍꯧꯔꯛꯏ ꯅꯤꯡꯊꯔꯂꯥꯅ ꯏꯕꯨꯡ ꯆꯤꯡꯃꯤ ꯅꯤꯡꯒꯣꯜ ꯅꯤꯡꯊꯔꯂꯥꯅ ꯏꯕꯨꯡꯕꯨ ꯂꯥꯛꯄ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯋꯥꯅ ꯀꯥꯏꯖꯔꯝꯕꯅꯤꯀꯣ ꯏꯕꯨꯡꯗꯤ ꯉꯁꯤꯗꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯆꯠꯂꯒꯅꯤꯀꯣ ꯏꯕꯨꯡꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯍꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯤꯡꯃꯤ ꯅꯤꯡꯒꯣꯜ ꯑꯩꯅ ꯏꯕꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯄꯨꯗꯨꯅ ꯎꯁꯤꯜ ꯑꯣꯏꯅ ꯆꯠꯄꯤꯈ꯭ꯔꯒꯦꯀꯣ ꯏꯕꯨꯡ ꯀꯔꯤꯒꯤ ꯅꯪꯒꯤ ꯅꯤꯡꯊꯔꯂꯥꯕꯨ ꯀꯥꯎꯕꯅꯣ ꯏꯕꯨꯡꯒꯤ ꯊꯋꯥꯏꯅ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯁꯦꯟꯅꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯤ ꯏꯐꯝꯗꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯂꯥꯞꯅ ꯆꯠꯈꯤꯕꯅꯣ ꯏꯕꯨꯡ ꯅꯤꯡꯊꯔꯂꯥ ꯃꯥꯅ ꯅꯤꯡꯉꯝꯗ ꯀꯞꯂꯤꯉꯩ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯂꯥꯛꯇꯨꯅ ꯅꯤꯡꯊꯔꯂꯥꯕꯨ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈꯤꯔꯝꯃꯤ ꯅꯤꯡꯊꯔꯂꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨꯅ ꯇꯨꯡꯗ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯄꯨꯈꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯑꯗꯨꯗ ꯆꯤꯡꯗꯨꯅ ꯄꯨꯕꯤꯔꯦ ꯅꯤꯡꯊꯔꯂꯥ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯦ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯕ ꯅꯤꯡꯊꯔꯂꯥꯕꯨ ꯎ ꯑꯆꯧꯕ ꯑꯃꯗ ꯄꯨꯟꯗꯨꯅ ꯊꯝꯃꯤ ꯈꯨꯂꯥꯛꯄꯅ ꯈꯨꯟꯒꯤ ꯃꯤꯌꯥꯝꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯉꯥꯛꯄ ꯉꯝꯗꯕꯗꯒꯤ ꯏꯇꯥꯎ ꯑꯉꯝꯕꯨ ꯗꯟꯗꯤ ꯑꯣꯏꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯃꯥꯒꯤ ꯃꯆꯥ ꯅꯤꯡꯊꯔꯂꯥꯕꯨ ꯃꯌꯥꯝꯅ ꯅꯨꯡꯅ ꯊꯥꯗꯨꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯤ ꯏꯆꯥ ꯅꯤꯡꯊꯔꯂꯥꯒꯤ ꯆꯩꯔꯥꯛ ꯑꯁꯤꯅ ꯈꯨꯂꯥꯟꯕ ꯃꯤꯁꯛ ꯑꯃꯗ ꯊꯥꯖꯗꯨꯅ ꯋꯥꯁꯛꯈꯤꯕ ꯑꯗꯨ ꯉꯥꯛꯇꯗꯨꯅ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯂꯒ ꯅꯨꯄꯥꯗꯨꯅ ꯃꯥꯕꯨ ꯂꯧꯁꯤꯟꯕꯤꯗꯕꯒꯤ ꯃꯍꯥꯛꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯋꯥꯁꯛꯂꯝꯗ꯭ꯔꯕꯗꯤ ꯆꯩꯔꯥꯛ ꯑꯁꯤ ꯄꯤꯔꯝꯂꯣꯏ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯐꯝꯗ ꯋꯥꯁꯛ ꯂꯧꯈꯤꯕꯅ ꯋꯥꯁꯛ ꯉꯥꯛꯇꯕꯒꯤ ꯃꯥꯕꯨꯁꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯦ ꯑꯉꯝ ꯏꯅꯨꯡꯂꯥ ꯃꯣꯃꯣ ꯀꯣꯀꯣ ꯅꯤꯡꯊꯔꯂꯥꯒꯤ ꯑꯋꯥꯕ ꯈꯪꯕ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯐꯅ ꯀꯨꯏꯅ ꯂꯩꯔꯕꯁꯨ ꯈꯨꯟꯖꯥꯁꯤꯡ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯀꯔꯤꯁꯨ ꯇꯥꯔꯛꯇ꯭ꯔꯕꯗ ꯃꯈꯣꯏ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ ꯎꯔꯦ ꯇꯣꯃꯥꯒ ꯁꯈꯤꯒꯅ ꯃꯇꯥꯏ ꯑꯣꯏꯔꯞ ꯂꯦꯞꯇꯨꯅ ꯄꯥꯃꯦꯜꯅ ꯃꯌꯥꯏ ꯊꯪꯗꯨꯅ ꯅꯤꯡꯊꯔꯂꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕꯗꯨ ꯑꯉꯝ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯏꯇꯥꯎ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯁꯨꯛ ꯊꯦꯡꯅ ꯂꯧꯕ ꯂꯥꯛꯄ꯭ꯔꯅꯦ ꯇꯣꯃꯥꯜꯅ ꯏꯇꯥꯎ ꯉꯝ ꯑꯩꯕꯨ ꯏꯇꯥꯎꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯑꯩ ꯇꯁꯦꯡꯅ ꯋꯥꯐꯝ ꯑꯁꯦ ꯈꯪꯗꯕꯅꯤꯅꯦ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯊꯔꯂꯥꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯅ ꯂꯧꯕ ꯂꯥꯛꯄꯤꯔꯦꯅꯦ ꯃꯣꯃꯣꯒ ꯀꯣꯀꯣꯒ ꯄꯥꯃꯦꯜꯒ ꯆꯪꯁꯤꯟꯗꯨꯅ ꯄꯨꯜꯂꯤꯕ ꯅꯤꯡꯊꯔꯂꯥꯕꯨ ꯇꯞꯅ ꯂꯧꯊꯣꯛꯏ ꯅꯤꯡꯊꯔꯂꯥ ꯋꯥꯅ ꯏꯕꯨꯡ ꯀꯔꯤꯒꯤ ꯅꯪ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯇꯕꯅꯣ ꯅꯤꯡꯊꯔꯂꯥ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯏ ꯏꯕꯨꯡ ꯑꯩ ꯈꯪꯉꯦ ꯏꯕꯨꯡꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯑꯩꯅ ꯑꯩꯒꯤ ꯅꯤꯡꯊꯔꯂꯥꯕꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯊꯥꯗꯣꯛꯂꯣꯏꯌꯦ ꯑꯁꯨꯝꯅ ꯅꯤꯡꯊꯔꯂꯥꯒꯤ ꯑꯁꯣꯛꯄ ꯄꯨꯝꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒ ꯇꯧꯗꯨꯅ ꯄꯨꯟꯅ ꯂꯥꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯐꯔꯛꯇꯨꯅ ꯉꯁꯤ ꯑꯁꯦ ꯅꯤꯡꯊꯔꯂꯥꯕꯨ ꯄꯥꯃꯦꯜꯅ ꯇꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯕꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯝꯃꯤ ꯈꯨꯂꯥꯛꯄꯅ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡꯁꯨ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯊꯛꯇꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕ ꯆꯩꯔꯥꯛ ꯑꯁꯤ ꯉꯁꯤꯗꯒꯤ ꯈꯨꯂꯥꯛꯄ ꯑꯩꯅ ꯂꯧꯊꯣꯛꯂꯦ ꯐꯠꯇ꯭ꯔꯕ ꯆꯠꯅꯕꯤ ꯑꯁꯤꯅ ꯂꯥꯟꯖꯗ꯭ꯔꯕ ꯊꯃꯣꯏ ꯀꯌꯥꯕꯨ ꯍꯦꯟꯅ ꯆꯩꯅꯥ ꯄꯤꯕꯁꯤ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯃꯁꯥ ꯃꯁꯥꯒꯤ ꯐꯠꯇꯕ ꯊꯕꯛꯀꯤ ꯆꯩꯔꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯏꯁꯣꯔ ꯑꯃ ꯂꯩ ꯏꯁꯣꯔꯅ ꯑꯣꯏꯅ ꯆꯩꯔꯥꯛ ꯄꯤꯕꯤꯁꯅꯨ ꯈꯨꯂꯥꯛꯄꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ
ꯈꯨꯟꯖꯥꯁꯤꯡꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯃꯦꯜꯅ ꯅꯤꯡꯊꯔꯂꯥꯕꯨ ꯃꯥꯒꯤ ꯈꯨꯜꯗ ꯄꯨꯔꯛꯇꯨꯅ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯅ ꯑꯃꯨꯛ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯑꯗꯨꯗꯁꯨ ꯅꯤꯡꯊꯔꯂꯥꯒꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯇꯨꯅ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯁꯈꯤꯁꯨ ꯅꯤꯡꯊꯔꯂꯥꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯟꯗꯨꯅ ꯃꯃꯧꯅ ꯍꯩꯇꯕ ꯀꯌꯥ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯊꯧꯗꯣꯛ ꯄꯨꯝꯕ ꯀꯥꯎꯊꯣꯛꯅꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃꯃꯝ ꯑꯣꯏꯈꯤꯔꯝꯃꯤ꯫